ꯆꯪꯉꯛꯇꯦꯗ ꯂꯥꯏꯚ ꯍꯧꯔꯕꯅꯦ ꯉꯥꯏꯒꯦ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯗ ꯀꯨꯏꯔꯦ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯗꯣꯛꯑꯦ ꯂꯥꯏꯚ ꯑꯃꯨꯛ ꯊꯥꯕ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯆꯪꯉꯛꯇꯦ ꯆꯪꯉꯛꯄ ꯉꯥꯏꯔꯝꯒꯦ ꯂꯥꯏꯚ ꯈꯔ ꯊꯥꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯕꯁꯤꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯕꯅꯦ ꯃꯤ ꯆꯪꯉꯛꯇꯦ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯕꯅꯤ ꯆꯪꯅꯔꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯀꯥꯡ ꯕꯤꯖꯤ ꯂꯩꯅꯕ꯭ꯔꯥ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯗ ꯈꯪꯗꯦꯗ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯋꯥꯗꯣꯔꯤ ꯑꯃꯗꯤ ꯆꯪꯉꯛꯑꯦꯍꯦ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯌꯥꯝꯕꯨ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯖꯥꯠꯅꯣ ꯑꯩꯗꯤ ꯁꯤꯗꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯈꯔ ꯑꯗꯨꯝ ꯃꯤꯁꯤꯡ ꯇꯧꯔꯒ ꯊꯣꯡꯕꯗꯨ ꯆꯥꯔꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯦ ꯐꯠꯇꯦ ꯀꯨꯀꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯗꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯦ ꯐꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯨꯀꯤꯁꯤꯡꯁꯦ ꯇꯨꯝꯅꯕ ꯆꯦꯠ ꯅꯥꯟ ꯇꯛꯈꯥꯏꯕ ꯌꯥꯔꯕꯅꯦ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯁꯤꯡꯁꯦ ꯈꯤꯇꯪꯗꯤ ꯈꯟꯕꯗꯤ ꯌꯥꯔꯕꯅꯦ ꯀꯣ ꯃꯣꯏꯗ ꯐꯥꯎꯕ ꯑꯦꯇꯦꯛ ꯊꯣꯝꯖꯤꯜꯂꯛꯏꯗꯨꯅꯤ ꯑꯗꯨꯅ ꯃꯣꯏꯗ ꯈꯨꯠ ꯊꯥꯔꯛꯑꯕꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯀꯨꯀꯤꯁꯤꯡꯁꯦ ꯍꯥꯠꯄ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯍꯥꯠꯄꯗꯤ ꯌꯥꯔꯛꯑꯕꯅꯤꯀꯣ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯠꯄ ꯌꯥꯔꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯉ ꯂꯩꯈꯤꯗ꯭ꯔꯥ ꯁꯤꯅꯤꯗ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯃꯣꯏ ꯋꯥꯈꯜꯁꯦ ꯐꯠꯇꯤ ꯐꯠꯃꯟꯗ꯭ꯔꯦ ꯀꯣ ꯍꯥꯠꯄꯗꯤ ꯌꯥꯔꯕꯅꯤ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯈꯣꯠꯄ ꯌꯥꯎꯔꯕ꯭ꯔꯥ ꯀꯩꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯦ ꯑꯩꯕꯨꯗꯤ ꯉꯁꯤꯕꯨꯗꯤ ꯊꯕꯛꯁꯦ ꯈꯔ ꯉꯜꯂꯦ ꯍꯥꯏꯗꯧ ꯈꯪꯗꯦ ꯃꯝꯗꯤ ꯃꯝꯃꯦ ꯑꯗꯨꯝ ꯍꯜꯂꯛꯏꯁꯦ ꯃꯝꯗꯤ ꯃꯝꯃ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯊꯕꯛꯅꯦꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤꯅꯀꯣ ꯑꯊꯦꯡ ꯑꯗꯨꯝ ꯍꯜꯂꯛꯄ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯁꯦ ꯉꯁꯤꯗꯤ ꯀꯩ ꯇꯣꯄꯤꯛꯇ ꯍꯧꯁꯤꯒꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯨ ꯀꯨꯏꯔꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯝ ꯈꯔ ꯁꯥꯟꯅꯕꯅꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯈꯔ ꯆꯥꯎꯊꯣꯛꯄꯣꯏ ꯈꯜꯂꯦ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯔꯒ ꯋꯥꯔꯨꯔꯒ ꯍꯜꯂꯛꯑꯒ ꯁꯨꯝ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯀꯩꯀꯥ ꯈꯔ ꯊꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯇꯧꯅꯕꯁꯦ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯕ ꯃꯌꯥꯝꯗ ꯈꯔ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯊꯣꯛꯃꯤꯟꯅ ꯂꯩꯕꯁꯦ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯑꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯩꯗꯅꯀꯣ ꯉꯔꯥꯡꯗꯤ ꯗꯣꯁꯥ ꯑꯃ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯆꯩ ꯆꯥꯕꯗꯣ ꯃꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯆꯩ ꯆꯥꯕꯗꯣ ꯄꯨꯂꯤꯁꯀꯤ ꯆꯩꯅꯥꯎ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯦ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟꯗ ꯀ꯭ꯋꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯆꯥꯔꯤꯀꯥꯟꯗ ꯃꯣꯏ ꯍꯥꯟꯅ ꯋꯥꯔꯅꯤꯡ ꯄꯤꯕꯖꯥꯠꯅꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯂꯥꯎꯊꯣꯛꯑꯝꯃꯕꯖꯥꯠꯅꯤꯗ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯑꯗꯩꯗ ꯆꯥꯔ ꯊꯣꯛꯂꯛꯑꯒ ꯑꯩꯁꯨ ꯇꯣꯡꯉꯒꯦ ꯇꯧꯔꯀꯥꯟꯗ ꯄꯨꯂꯤꯁꯉꯩꯅ ꯈꯪꯉꯨ ꯑꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯁ ꯄꯔꯦꯡ ꯂꯦꯞꯍꯜꯂꯒꯗꯤ ꯑꯁ ꯊꯨꯟꯗ ꯆꯩ ꯁꯠ ꯀꯜꯂꯒ ꯊꯥꯗꯣꯔꯛꯑꯦ ꯆꯩ ꯆꯥꯔ ꯍꯜꯂꯛꯄ ꯉꯔꯥꯡꯗꯤ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯕꯦꯔꯥꯅꯤ ꯍꯧꯖꯤꯛ ꯕꯦꯔꯥꯅꯤ ꯑꯗꯩ ꯑꯊꯦꯡꯕ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇꯒ ꯍꯧꯖꯤꯛ ꯄꯨꯡ 7 ꯇꯥ ꯍꯧꯔꯛꯑꯦ ꯄꯨꯂꯤꯁꯇꯨꯕꯨ ꯂꯥꯎꯕ ꯍꯧꯔꯝꯃꯅꯤ ꯋꯥꯔꯅꯤꯡ ꯄꯤꯕ ꯍꯧꯔꯝꯃꯅꯤ ꯃꯌꯨꯝ ꯆꯪꯅꯔꯣ ꯍꯟꯅꯔꯣꯅ ꯑꯁ ꯑꯩꯈꯣꯏ ꯑꯉꯥꯡ ꯆꯩ ꯆꯥꯕ ꯀꯩꯅꯣꯗ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦꯕ ꯑꯩꯗꯤ ꯊꯕꯛꯁꯦ ꯆꯠꯄꯁꯦ ꯍꯜꯂꯛꯄꯁꯦ ꯊꯦꯡ ꯍꯜꯂꯛꯑꯦꯕ ꯄꯨꯔꯥ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯊꯕꯛ ꯈꯨꯁꯨꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯌꯥꯝ ꯁꯨꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯤ ꯑꯅꯤꯇꯪ ꯁꯨꯃꯤꯟꯅꯕ ꯑꯗꯨꯅ ꯎꯄꯨ ꯀꯥꯡꯊꯣꯜꯒꯨꯝꯕ ꯆꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯦꯂꯣꯃꯦꯟ ꯀꯩꯀꯩ ꯑꯗꯨꯝꯕ ꯆꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯆꯠꯂꯦꯕ ꯑꯗꯨꯝꯕ ꯆꯜꯂꯨꯕꯗꯣ ꯈꯔ ꯂꯥꯞꯄ ꯁꯨꯝ ꯆꯠꯄ ꯌꯥꯎꯏ ꯊꯧꯕꯥꯜ ꯂꯣꯝꯗꯁꯨ ꯍꯥꯏꯗꯕ ꯌꯥꯎꯏ ꯑꯗꯒꯤ ꯑꯔꯥꯞ ꯖꯒꯥꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯝ ꯁꯨꯏꯌꯦꯕꯀꯣ ꯑꯗꯨꯅ
ꯍꯜꯂꯛꯄꯗ ꯊꯦꯡꯕ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯆꯕꯅꯤꯅ ꯒꯥꯔꯤ ꯊꯥꯎ ꯀꯩꯀꯥꯁꯤꯗꯤ ꯑꯗꯨꯝ ꯁꯦꯞ ꯈꯔ ꯑꯣꯏꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯑꯗꯨꯅ ꯁꯨꯔꯤꯉꯩꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯆꯪꯒꯗꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯣꯏꯁꯤꯟꯅꯕꯅꯦꯅ ꯑꯉꯝ ꯇꯥꯔꯒ ꯁꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯊꯦꯡꯅ ꯑꯗꯨꯝ ꯍꯜꯂꯛꯄ ꯊꯦꯡꯅ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯜꯂꯛꯄꯅꯤꯅ ꯑꯩꯁꯦ ꯑꯌꯨꯛꯇꯒꯤ ꯊꯣꯛꯀꯅꯤ ꯅꯨꯡꯗꯥꯡꯗ ꯆꯪꯉꯛꯀꯅꯤ ꯀꯩ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯈꯣꯡꯗꯒꯤ ꯊꯣꯛꯑꯒ ꯍꯨꯏ ꯈꯣꯡꯉ ꯆꯪꯉꯤ ꯑꯗꯨ ꯐꯤꯕꯝꯗꯨꯗꯤ ꯇꯧꯕ ꯑꯩꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥꯁꯨ ꯁꯦꯝꯕꯁꯦ ꯅꯪꯗꯦ ꯑꯗꯒꯤ ꯊꯦꯡꯃꯟꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯄꯨꯡ ꯇꯔꯥꯒ ꯇꯥꯁꯟꯈ꯭ꯔꯒꯗꯤ ꯂꯥꯏꯠ ꯊꯥꯕꯁꯦ ꯃꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯅꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯔꯛꯇꯕ ꯑꯗꯩ ꯈꯔ ꯉꯟꯈꯠꯅ ꯄꯨꯡ ꯅꯤꯄꯥꯜ ꯇꯔꯦꯠ ꯑꯗꯨꯋꯥꯏꯗ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁ ꯀꯥꯔꯟ ꯇꯥꯏꯗ ꯃꯆꯥꯅ ꯑꯩ ꯀꯥꯗ ꯍꯨꯏ ꯂꯩꯌꯦꯕꯀꯣ ꯈꯣꯡꯀꯠꯂꯛꯏꯅꯦ ꯃꯥꯁꯦ ꯀꯥꯔꯟ ꯇꯥꯔꯛꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯄꯅꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯊꯦꯡꯉ ꯍꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯄꯨꯡ ꯇꯔꯥ ꯑꯗꯨꯋꯥꯏꯗꯗꯤ ꯄꯨꯡ ꯇꯔꯥ ꯑꯁ ꯀꯥꯔꯟ ꯊꯤ ꯇꯥꯏꯌꯦ ꯃꯌꯥꯝ ꯑꯩꯁꯦ ꯃꯥꯅ ꯑꯗꯨꯝ ꯇꯥꯁꯜꯂꯛꯑꯦ ꯍꯨꯏ ꯌꯥꯎꯁꯜꯂꯛꯑꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯍꯨꯏꯁꯨ ꯋꯥꯔꯤ ꯂꯤꯕ ꯌꯥꯎꯔꯛꯑꯦ ꯈꯣꯡ ꯆꯠꯈ꯭ꯔꯦ ꯍꯨꯏꯁꯨ ꯋꯥꯔꯤ ꯂꯤꯁꯜꯂꯛꯏꯅꯤꯀꯣ ꯇꯥꯏꯃꯤꯡꯁꯤꯗ ꯍꯨꯏ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯍꯨꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯜꯂꯛꯄꯗꯨꯗ ꯑꯗꯨꯝ ꯊꯦꯡꯕ ꯑꯩꯁꯦ ꯄꯨꯡ ꯇꯔꯥ ꯇꯥꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩ ꯈꯜꯂꯤꯁꯦ ꯑꯁ ꯂꯥꯏꯠ ꯊꯥꯕꯁꯦ ꯃꯤ ꯇꯨꯝꯅꯔꯝꯃꯅꯤꯗ ꯐꯔꯛ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯊꯥꯗꯕ ꯑꯗꯨꯅ ꯄꯨꯡ ꯇꯔꯦꯠꯀꯨꯝꯕ ꯃꯥꯄꯜ ꯃꯃꯥꯡꯒꯨꯝꯕ ꯃꯥꯄꯜ ꯑꯗꯨꯋꯥꯏꯗ ꯇꯥꯏꯃꯤꯡꯗ ꯂꯥꯛꯇꯥꯔꯒꯗꯤ ꯄꯨꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯨꯡ ꯃꯥꯄꯟꯗꯩꯅ ꯂꯥꯏꯠ ꯊꯥꯕꯁꯦ ꯄꯨꯡ ꯇꯔꯥꯐꯥꯎ ꯊꯥꯔꯗꯤ ꯄꯨꯡ ꯑꯃꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯍꯧꯔꯗꯤ ꯌꯥꯝ ꯁꯥꯡꯗꯕ ꯑꯗꯨꯝ ꯄꯨꯡ ꯑꯃꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯟꯅ ꯂꯥꯏꯠ ꯊꯥꯕꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯕꯨꯗꯤ ꯈꯔ ꯉꯜꯂꯞ ꯁꯥꯔꯞ ꯄꯨꯡ ꯇꯔꯦꯠ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯕꯤꯔꯒꯦ ꯗꯥꯡꯃꯩ ꯉꯥ ꯑꯌꯥꯏꯕꯒ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯉꯥ ꯃꯔꯨꯝ ꯀꯥꯡꯉꯧ ꯑꯃꯒ ꯌꯥꯎꯔꯝꯃꯦ ꯃꯊꯦꯜ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯠꯆꯟꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯑꯋꯥꯔꯦ ꯌꯥꯝꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯀꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯕ ꯒꯥꯔꯤ ꯊꯥꯎꯗꯤ ꯀꯩꯗꯒꯤ ꯂꯣꯏ ꯇꯥꯡꯉꯦ ꯄꯣꯠ ꯆꯩ ꯂꯣꯏ ꯇꯥꯡꯈꯠꯂꯛꯑꯦ ꯑꯗꯒꯤ ꯄꯩꯁꯥ ꯃꯃꯜ ꯑꯩꯈꯣꯏꯗꯗꯤ ꯈꯨꯠꯁꯨꯃꯟꯗ ꯑꯩꯈꯣꯏꯗꯗꯤ ꯊꯕꯛ ꯁꯨꯕ ꯑꯩꯈꯣꯏꯗꯗꯤ ꯈꯔ ꯄꯤꯛ ꯑꯗꯨꯝ ꯐꯪꯕ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯗꯤ ꯍꯥꯏꯒꯠ ꯇꯥꯡꯈꯠꯄꯤꯅꯦꯕ ꯇꯧꯔꯤ ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯄꯣꯠ ꯆꯩ ꯍꯣꯡꯉꯛꯈꯤꯗꯣꯏꯅꯣ ꯑꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯅꯣ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯣꯏꯅꯣ ꯁꯥꯟꯇꯤꯗ ꯂꯩꯒꯗꯣꯏꯅꯣ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯋꯥꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯐꯠꯇ꯭ꯔꯤ ꯆꯥꯡꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯛꯇꯪꯗꯅꯦꯕ ꯑꯅꯝꯕꯅ ꯃꯣꯏ ꯇꯦꯟꯁꯤꯟꯅꯔꯒ ꯃꯣꯏ ꯇꯧꯔꯛꯏꯁꯦ ꯖꯤꯔꯤꯗꯒ ꯍꯧꯖꯤꯛ ꯏꯔꯥꯡ ꯐꯖꯅ ꯊꯣꯛꯑꯦ ꯍꯣꯏ ꯖꯤꯔꯤꯁꯦ ꯂꯥꯞꯄꯅꯤꯅ ꯑꯩꯈꯣꯏꯕꯨꯗꯤ ꯍꯧꯖꯤꯛ ꯆꯠꯄꯕꯨꯗꯤ ꯆꯠꯂꯒ ꯌꯥꯎꯔꯕ ꯈꯣꯠꯂꯨꯕꯗꯤ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯦ ꯁꯨꯝ ꯁꯨꯕ ꯅꯣꯝꯕ ꯀꯩꯅꯣ ꯇꯧꯔ ꯁꯨꯝ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥꯁꯤꯡꯁꯤꯗ ꯑꯁꯤꯒꯨꯝꯕꯁꯦ ꯑꯝꯇꯪꯗꯤ ꯐꯍꯟꯕꯤꯈꯤꯕ ꯑꯝꯇꯪ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯟꯕ ꯍꯥꯟꯅꯒꯨꯝꯅꯀꯣ ꯃꯍꯧꯁꯥꯒꯨꯝꯅꯀꯣ ꯁꯨꯃꯥꯏꯅ ꯂꯩꯍꯟꯕꯁꯦ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯍꯥꯠꯅ ꯁꯨꯅꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅꯁꯨ ꯍꯥꯠꯀꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯠꯂꯛꯀꯅꯤ ꯀꯣ ꯁꯨꯝ ꯍꯥꯠꯅ ꯂꯩꯇꯥꯔꯒꯗꯤ ꯍꯣꯏ ꯃꯣꯏꯗꯤ ꯃꯁꯥꯅ ꯈꯪꯒꯗꯕꯅꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯖꯔꯝꯃꯕ ꯂꯟ ꯊꯨꯝꯁꯤꯕꯨ ꯃꯣꯏꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯂꯥꯛꯑꯒ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥꯁꯤꯡꯁꯦ ꯃꯃꯤꯠꯁꯨ ꯇꯥꯡꯉꯕ ꯖꯥꯠꯂꯥ ꯃꯅꯥꯁꯨ ꯄꯪꯉ ꯖꯥꯠꯂꯥ ꯃꯔꯣꯟꯁꯨ ꯊꯣꯛꯑꯕ ꯖꯥꯠꯂꯥ ꯃꯔꯣꯟ ꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯈꯣꯏꯁꯨ ꯌꯥꯎꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯣꯏꯗ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄꯗ ꯀꯣ ꯅꯣꯡꯃ ꯅꯤꯅꯤ ꯐꯥꯔꯣꯏꯕ ꯃꯣꯏ ꯇꯛꯈꯥꯏꯕꯗꯀꯣ ꯑꯗꯨꯅ ꯁꯨꯝꯕꯁꯦ ꯈꯤꯇꯪꯗꯤ ꯃꯣꯏꯁꯦ ꯁꯨꯝ ꯂꯩꯔꯤꯁꯦ ꯈꯤꯇꯪ ꯄꯦꯟꯗꯦ ꯍꯥꯏꯅꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯗꯣꯛꯎꯔꯒ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯀꯧꯈꯠꯂ ꯌꯩ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯂꯣꯀꯞꯇꯒ ꯂꯩꯔꯗꯤ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯝꯇꯪ ꯈꯤꯇꯪ ꯑꯊꯤꯕ ꯈꯤꯇꯪ ꯍꯨꯜꯂꯒ ꯉꯥꯡꯉꯨꯕ ꯌꯥꯗꯦ ꯕꯦꯔꯥꯅꯦꯕꯣ ꯋꯥ ꯉꯥꯡꯕꯁꯨ ꯂꯨꯔꯦ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯨ ꯐꯖꯅ ꯂꯨꯔꯦ ꯕꯦꯔꯥꯅꯤꯀꯣ ꯕꯦꯔꯥꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯁꯤꯡꯁꯤꯅ ꯈꯨꯠꯂꯥꯏ ꯅꯨꯡꯉꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯊꯦꯡꯅꯒꯗꯕ ꯈꯣꯠꯀꯗꯕꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯌꯦꯡꯁꯤꯟꯗꯅ ꯐꯥꯗꯅ ꯈꯣꯠꯇꯅꯀꯣ ꯇꯧꯔꯤꯅꯦꯉꯣ ꯑꯗꯒꯤ ꯃꯤꯒꯤ ꯀꯨꯀꯤꯒꯤ ꯌꯦꯡꯉꯨꯅꯦ ꯈꯨꯠꯂꯥꯏ ꯑꯐ ꯑꯐꯕ ꯄꯥꯏꯔꯒ ꯌꯦꯡꯉꯣ ꯃꯣꯏꯅ ꯂꯥꯟꯗꯥꯔꯛꯏꯕ ꯈꯣꯟꯗꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯗꯗꯤ
ꯃꯣꯏ ꯑꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕꯩ ꯃꯣꯏ ꯐꯥꯕ ꯍꯥꯠꯄ ꯇꯥꯟꯊꯣꯛꯄ ꯉꯝꯗꯦ ꯀꯔꯤꯅꯣ ꯁꯤꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯍꯥꯟꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯗꯨꯗ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟ ꯆꯥꯔꯤ ꯁꯤꯅꯦꯕ ꯄꯨꯔꯥ ꯕꯦꯔꯥꯅꯦ ꯍꯥꯏꯕ ꯌꯦꯛꯁꯟ ꯗꯥꯡꯃꯩ ꯀꯣ ꯊꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯐꯔꯦ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯍꯣꯏ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯌꯦꯛꯁꯟ ꯗꯥꯡꯃꯩ ꯀꯣ ꯑꯗꯨꯅ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯑꯣꯏꯕꯁꯦ ꯑꯋꯥꯕꯁꯦ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯋꯥꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯋꯥꯅꯔꯛꯏꯅꯦꯕ ꯋꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯑꯃꯗꯤ ꯑꯃꯨꯛ ꯄꯤꯁꯟꯕꯤꯔꯤꯁꯤ ꯌꯦꯡꯉꯣꯅꯦ ꯀꯣꯔꯣꯅꯥꯒꯤ ꯃꯃꯥꯡꯗꯒꯤ ꯋꯥꯅꯗꯅ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯨꯝꯕꯗ ꯃꯌꯥꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯈꯣꯠꯄꯗꯣ ꯑꯝꯇ ꯂꯩꯍꯧꯗꯗꯅ ꯄꯨꯊ ꯂꯩꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯔꯥꯡ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯦ ꯏꯔꯥꯡ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯃꯤꯅ ꯌꯦꯡꯉꯣ ꯀꯌꯥꯝ ꯋꯥꯅꯔꯒꯗꯒꯦ ꯌꯦꯡꯉꯣ ꯑꯗꯨꯅꯤ ꯃꯣꯏꯁꯦ ꯃꯌꯦꯛꯀꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯐꯝ ꯊꯣꯛꯇꯦꯀꯣ ꯑꯗꯨ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯁꯩꯗꯥꯡꯕꯅꯤ ꯁꯩꯗꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯒꯤ ꯂꯝ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯃꯨꯜꯂꯒꯦ ꯃꯣꯏꯒꯤ ꯁꯔꯨꯛ ꯄꯤꯌꯨ ꯈꯣꯠꯂꯨ ꯄꯤꯗ ꯌꯥꯔꯣꯏ ꯃꯨꯟꯕꯒꯤ ꯏꯁꯇꯥꯏꯜꯗꯅꯦ ꯃꯣꯏ ꯇꯧꯁꯤꯜꯂꯛꯏꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯨꯜꯂꯛꯑꯕ ꯄꯣꯠꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯤ ꯃꯄꯥꯁꯤꯡꯁꯤꯅ ꯉꯥꯛꯊꯣꯛꯐꯝ ꯊꯣꯛꯇꯕꯔꯥ ꯁꯤꯅꯦꯕ ꯌꯦꯡꯉꯣ ꯃꯦꯟꯃꯥꯔꯗꯒ ꯇꯧꯔꯤꯕ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯂꯩꯕ ꯌꯥꯔꯣꯏ ꯇꯛꯈꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯛꯈꯥꯏꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯣꯏꯁꯦ ꯁꯦꯟꯇ꯭ꯔꯦꯜꯉꯩꯒ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯔꯒ ꯃꯣꯏꯅ ꯂꯧꯁꯤꯟꯅꯕꯒꯤ ꯃꯣꯏꯗ ꯑꯗꯨꯝꯕ ꯄꯣꯠ ꯑꯃ ꯇꯧꯕ ꯃꯥꯜꯂꯦ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯍꯟꯅꯤꯡꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗꯣ ꯊꯤꯅ ꯉꯥꯡꯕ ꯑꯣꯏꯅ ꯈꯟꯒꯗ꯭ꯔꯗꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯀꯩ ꯑꯣꯏꯒꯗꯒꯦ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ ꯑꯗꯨꯅ ꯋꯥ ꯉꯥꯡꯊꯣꯛꯄꯁꯨ ꯂꯨꯔꯦ ꯑꯗꯒꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯨ ꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯄꯨꯔꯥ ꯊꯤ ꯉꯥꯡꯅꯤꯡꯗꯦ ꯑꯁꯦꯡꯕ ꯕꯦꯔꯥꯅꯤ ꯍꯥꯏꯁꯤꯅꯤ ꯕꯦꯔꯥꯅꯤ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦꯕ ꯐꯠꯇꯤ ꯐꯠꯃꯟꯗ꯭ꯔꯦꯍꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯦ ꯍꯥꯏꯁꯤꯅꯤ ꯐꯠꯇꯤ ꯐꯠꯃꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯤ ꯃꯄꯥꯁꯤꯡꯁꯦ ꯐꯠꯃꯟꯗ꯭ꯔꯦ ꯀꯣ ꯈꯤꯇꯪꯗꯁꯨ ꯌꯦꯡ ꯌꯥꯕꯅꯤ ꯁꯤꯔꯤꯕ ꯍꯥꯠꯂꯤꯕ ꯇꯨꯞꯄꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅ ꯍꯥꯠꯄꯤꯔꯛꯏꯕ ꯇꯨꯞꯄꯤꯔꯛꯏꯕ ꯑꯗꯒꯤ ꯃꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯅ ꯈꯣꯇꯥꯡ ꯇꯥꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤꯗꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯕ꯭ꯔꯥ ꯅꯠꯇꯦ ꯃꯈꯣꯏꯒꯤꯗꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯔꯛꯄ ꯃꯣꯏꯒꯤ ꯃꯖꯥꯇꯤ ꯅꯠꯇꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯅ ꯈꯪꯍꯟꯗꯣꯏꯁꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝ ꯊꯤꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤ ꯋꯥꯔꯤꯕꯨ ꯑꯗꯨꯗ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯇꯧꯁꯦ ꯑꯔꯥꯝꯕꯝ ꯍꯦꯜꯂꯣ ꯏꯌꯥꯝꯕ ꯍꯥꯏ ꯍꯦꯜꯂꯣ ꯏꯌꯥꯝꯕ ꯍꯥꯏ ꯕ꯭ꯔꯣ ꯑꯔꯥꯝꯕꯝ ꯑꯣ ꯀꯥꯔꯟꯁꯦ ꯇꯥꯛꯑꯦ ꯑꯩꯒꯤ ꯔꯨꯝꯁꯤꯗ ꯍꯨꯏ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯀꯥꯔꯟ ꯑꯔꯣꯏꯕꯤꯅꯦ ꯇꯥꯁꯜꯂꯛꯏꯁꯦ ꯃꯣꯏꯅ ꯇꯥꯕ ꯀꯥꯔꯟꯁꯦ ꯃꯆꯥ ꯆꯠꯂꯣꯃꯤ ꯅꯪꯕꯨ ꯑꯁ꯭ꯋꯥꯏꯗ ꯑꯩ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯂꯦꯞꯁꯤꯜꯂꯒ ꯃꯥꯅ ꯈꯣꯡꯖꯤꯜꯂꯛꯄꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯑꯩꯕꯨꯗꯤ ꯆꯥꯛ ꯆꯥꯔꯦ ꯑꯩ ꯃꯊꯦꯜꯕꯨꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯆꯥꯔꯦ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝꯗꯤ ꯆꯥꯗꯦ ꯑꯝꯇ ꯃꯔꯣꯟ ꯑꯝꯇ ꯍꯥꯏꯅꯔꯛꯇꯦ ꯍꯧꯖꯤꯛꯁꯤꯕꯨ ꯀꯃꯥꯏꯅ ꯂꯩꯅꯔꯤꯒꯦ ꯋꯥꯈꯜꯁꯤꯡꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯎꯅꯤꯡꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯁꯦꯀꯣ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯁꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯗꯤ ꯃꯌꯥꯝ ꯆꯪꯉ ꯄꯨꯂꯞ ꯇꯛꯊꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯌꯥꯝꯕ ꯃꯇꯨꯡꯗꯁꯨ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯗꯨꯝ ꯊꯥꯏꯌꯦ ꯑꯩ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯊꯥꯏꯌꯦ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯄꯒꯁꯨ ꯌꯥꯎꯔꯨꯔꯦ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯍꯥꯏꯁꯦ ꯊꯦꯡꯅ ꯍꯦꯛ ꯍꯜꯂꯛꯄꯁꯤꯗ ꯄꯨꯡ ꯃꯥꯄꯟ ꯈꯔ ꯍꯦꯛ ꯍꯦꯟꯗꯣꯛꯈꯤꯕ 10 ꯍꯦꯛ ꯇꯥꯔꯝꯂꯦꯕ ꯑꯗꯨꯗꯩꯗ ꯂꯥꯏꯚ ꯊꯥꯕꯁꯦ ꯄꯨꯡ 10ꯗ ꯍꯦꯛ ꯊꯥꯔꯛꯑꯒꯗꯤ ꯑꯁ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥꯅ ꯋꯥꯈꯜꯁꯦ ꯑꯩ 9 ꯃꯃꯥꯡꯒꯨꯝꯕ 9 ꯈꯔ ꯍꯦꯜꯂꯛꯀꯨꯝꯕ ꯑꯗꯨꯋꯥꯏꯗ ꯊꯥꯕꯅꯦꯅ ꯅꯨꯡꯉꯥꯏꯖꯩꯑꯅ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯂꯥꯏꯚ ꯊꯥꯔꯛꯄꯁꯨ ꯃꯤꯅꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯝꯒꯅꯦꯕ ꯂꯥꯏꯚ ꯊꯥꯔꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯒꯗꯕꯗꯣ ꯆꯪꯉꯛꯄ ꯇꯜꯂꯝꯒꯅꯦꯕ ꯑꯩꯒꯤ ꯂꯥꯏꯚꯇ ꯑꯗꯨꯅ ꯈꯔ ꯉꯜꯂꯞ ꯄꯨꯡ 9 ꯇꯥꯔꯛꯄ
ꯑꯗꯥꯏꯁꯤꯗꯤ ꯑꯗꯨꯝ ꯊꯥꯏꯌꯦꯕ ꯄꯨꯡ ꯇꯔꯥ ꯃꯥꯄꯟ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯩꯅ ꯄꯨꯡ ꯇꯔꯥ ꯑꯗꯨꯋꯥꯏꯐꯥꯎ ꯁꯨꯝ ꯊꯥꯔꯒꯗꯤ ꯄꯨꯡ ꯑꯃꯨꯛ ꯆꯥꯡꯗꯤ ꯑꯗꯨꯝ ꯂꯥꯏꯞ ꯊꯥꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯗꯅ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯊꯥꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯕꯔꯃꯦꯟꯁꯤꯅ ꯌꯥꯝꯅ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕ ꯏꯁꯇꯥꯏꯜ ꯑꯃ ꯇꯧꯕ ꯏꯁꯇꯥꯏꯜ ꯂꯥꯛꯑꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯥꯜꯂꯦ ꯐꯨꯅꯤ ꯀꯥꯟꯗ꯭ꯔꯦ ꯐꯨꯔꯣꯏ ꯐꯨꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯌꯥꯝꯕ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯥꯔꯦ ꯑꯩ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯕ꯭ꯔꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯀꯨꯀꯤꯒꯤ ꯑꯉꯥꯡ ꯃꯆꯥꯗꯒꯤ ꯅꯨꯄꯤꯗꯒꯤ ꯀꯩꯗꯒꯤ ꯍꯅꯨ ꯍꯅꯥꯗ ꯃꯣꯏ ꯃꯌꯥꯝꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯟ ꯇꯧꯔꯤꯅꯦꯅ ꯌꯦꯡꯉꯣ ꯈꯨꯠꯂꯥꯏ ꯑꯐ ꯑꯐꯕ ꯄꯥꯏꯔꯒ ꯂꯥꯟꯗꯥꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯅꯦꯕꯀꯣ ꯐꯥꯕꯒ ꯍꯨꯕꯒ ꯃꯌꯥꯝ ꯇꯧꯕꯤꯔꯤꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯃꯣꯏꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕ ꯀꯃꯥꯟꯗꯣ ꯑꯣꯏꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯗꯤ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ꯭ꯔꯕ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯃꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯒ ꯃꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯂꯗꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯃꯤꯅ ꯐꯥꯔꯒ ꯀꯨꯀꯤꯅ ꯐꯥꯔꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯍꯟꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯖꯩ ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯩꯇꯩꯅꯤ ꯃꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯁꯤꯔꯤꯕ ꯈꯣꯠꯂꯤꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇꯦ ꯁꯥꯒꯩ ꯅꯠꯇꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯇꯧ ꯂꯩꯔꯕꯗꯤ ꯐꯛ ꯇꯥꯅꯤ ꯍꯥꯏꯕ ꯃꯣꯏ ꯈꯛꯇꯪ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤꯆꯝ ꯃꯌꯥꯝ ꯁꯤꯔꯒ ꯃꯤꯆꯝ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕꯗꯣ ꯃꯣꯏꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯃꯤꯆꯝꯗ ꯑꯣꯏꯅ ꯆꯥꯕꯤꯔꯦꯕ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯌꯥꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯁꯦ ꯍꯣꯏ ꯕ꯭ꯔో ꯀꯟꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅ ꯃꯔꯨꯅꯦ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯏ ꯂꯩꯗꯣꯏꯅꯣ ꯃꯤꯒꯤ ꯂꯩꯕꯥꯛꯇ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯃꯊꯣꯡ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯃꯄꯥꯟ ꯂꯝꯗ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯁꯦ ꯍꯥꯏꯔꯥ ꯁꯤꯅꯤꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯁꯤꯡꯁꯤꯗ ꯀꯣ ꯑꯗꯒꯤ ꯃꯤꯒꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯑꯒ ꯂꯩꯈꯤꯕ ꯁꯩꯗꯥꯡꯉ ꯂꯩꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯁꯤꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯥꯔꯤꯁꯦ ꯑꯗꯨꯗꯤ ꯃꯣꯏꯁꯤꯕꯨ ꯊꯝꯐꯝ ꯊꯣꯛꯏꯔꯕ ꯇꯥꯟꯊꯣꯛꯈꯤ ꯌꯥꯔꯕꯅꯤꯀꯣ ꯃꯣꯏꯁꯦ ꯇꯨꯝꯅꯕ ꯍꯥꯠꯈꯤꯕ ꯌꯥꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯈꯤꯇꯪ ꯈꯜꯂꯨꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯩꯗ ꯃꯦꯟꯃꯥꯔꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯣꯏꯁꯦ ꯂꯣꯏꯅ ꯇꯛꯈꯥꯏꯔꯛꯏꯅꯤ ꯌꯦꯡꯉꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯀꯣ ꯃꯦꯟꯃꯥꯔꯗ ꯑꯗꯨꯝ ꯇꯥꯟꯅꯒ ꯍꯥꯠꯂꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯀꯩꯒꯤꯅꯣ ꯃꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯦꯕ ꯃꯣꯏꯁꯨꯀꯣ ꯑꯗꯨꯅꯤ ꯈꯤꯇꯪ ꯈꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯒꯣꯕꯔꯃꯦꯟ ꯀꯣ ꯃꯣꯏꯅ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯦꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯋꯥꯍꯜꯂꯦꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯅ ꯌꯦꯡꯉꯣ ꯃꯤꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯈꯔ ꯆꯦꯡ ꯆꯥꯛ ꯂꯣꯛꯇꯅ ꯆꯍꯤꯒꯤ ꯄꯩꯁꯥ ꯈꯔ ꯁꯨ ꯅꯣꯝꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯇꯥꯡꯈꯠꯂ ꯊꯝꯖꯔꯛꯏꯕ ꯃꯇꯝꯗꯣ ꯄꯣꯏꯂꯣꯏ ꯂꯣꯏꯁꯤꯟꯕꯤ ꯃꯩ ꯊꯥꯗꯣꯛꯄꯤꯗꯅ ꯑꯗꯒꯤ ꯊꯕꯛ ꯆꯤꯡꯗꯒ ꯆꯠꯆꯩ ꯈꯣꯠꯄ ꯃꯌꯥꯝ ꯐꯥꯗꯅ ꯍꯥꯠꯇꯣꯛꯄꯤꯒꯤ ꯃꯌꯥꯝ ꯍꯥꯠꯂꯤꯗꯣ ꯑꯗꯨꯝꯕꯗꯣ ꯃꯣꯏꯒꯤ ꯃꯆꯥ ꯃꯅꯥꯎꯗꯣ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯀꯣ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨ ꯃꯣꯏ ꯈꯤꯇꯪ ꯈꯟꯐꯝ ꯊꯣꯛꯏ ꯀꯣ ꯃꯣꯏ ꯄꯥꯏꯔꯤꯕ ꯍꯣꯏ ꯇꯧꯕꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯊꯦꯡꯉꯝꯕ ꯌꯥꯏ ꯑꯩꯅ ꯎꯗꯕ ꯑꯩꯅꯀꯣ ꯑꯗꯣ ꯈꯤꯇꯪ ꯃꯣꯏꯁꯨ ꯈꯤꯇꯪ ꯈꯜꯍꯟꯅꯤꯡꯉꯤ ꯃꯣꯏ ꯄꯥꯏꯔꯤꯕ ꯄꯣꯠ ꯆꯩꯗꯨꯅ ꯑꯝꯇꯪ ꯉꯥꯛꯊꯣꯛꯀꯗꯕꯀꯣ ꯃꯊꯨꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯦꯟꯒꯗꯕꯅꯦꯕ ꯁꯤꯒꯅꯦꯕ ꯃꯣꯏ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯕꯦꯔꯥꯅꯤ ꯍꯥꯏꯁꯤꯅꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯈꯟꯕꯗ ꯋꯥꯔꯦ ꯍꯣꯏ ꯕ꯭ꯔꯣ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯂꯣꯏ ꯋꯥꯅꯔꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯈꯪꯗꯦ ꯍꯣꯏ ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯁꯨꯗꯕꯁꯨ ꯌꯥꯗꯦ ꯀꯣ ꯊꯕꯛ ꯑꯔꯥꯞꯄ ꯈꯔ ꯁꯨꯔ ꯈꯣꯠꯂꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯜꯂ ꯈꯣꯠꯂ ꯆꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯌꯦꯡꯉꯣ ꯁꯤꯔꯤꯕ ꯃꯌꯥꯝꯁꯤ ꯖꯥꯇꯤ ꯉꯥꯛꯇ ꯁꯤꯔꯛꯑꯦ ꯖꯥꯇꯤꯒꯤ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯊꯥꯔ ꯈꯣꯠꯂꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯦꯡ ꯂꯩ ꯉꯝꯗꯣꯏꯅꯣꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯁꯦ ꯋꯥꯔꯤꯁꯦ ꯌꯥꯝꯅꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯗꯣ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯔ ꯁꯨꯝ ꯂꯩꯔꯕꯅꯤ ꯍꯥꯏꯗꯣꯛꯎꯔꯒꯀꯣ ꯃꯌꯥꯝ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯧꯕꯤꯒꯗ꯭ꯔꯥ ꯁꯤꯅꯤ ꯖꯦꯜꯗꯒ ꯊꯝꯕꯤꯒꯗ꯭ꯔꯥꯅ ꯈꯟꯕꯗꯣ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯂꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯒꯗꯕ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯁꯝꯄꯇꯤ ꯂꯩꯇꯕ ꯃꯌꯥꯝ ꯂꯩ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯗꯨꯗ ꯍꯤꯡꯒꯣꯜꯗꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯌꯦꯡꯉꯨꯁꯦ ꯕꯤꯈꯥꯔꯤ ꯑꯣꯏꯕ ꯐꯤꯕꯝ ꯂꯣꯏ ꯂꯩꯍꯜꯂꯤ ꯏꯔꯝꯗꯝꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯁꯥꯒꯤ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯕꯤꯈꯥꯔꯤ ꯑꯣꯏꯅ ꯍꯤꯡꯍꯜꯂꯦ ꯑꯗꯨꯁꯨ ꯌꯨꯝ ꯀꯩ ꯂꯩꯇꯕꯁꯨ ꯅꯠꯇꯕ ꯀꯣ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏ ꯃꯥꯡ ꯇꯥꯏꯅꯦꯕ ꯑꯗꯣ
ꯃꯗꯨꯗꯨꯕꯨ ꯍꯌꯦꯡ ꯁꯨꯝꯕ ꯃꯌꯥꯝ ꯂꯩꯔꯀꯥꯟꯗ ꯃꯣꯏꯅ ꯍꯌꯦꯡ ꯃꯥꯡꯈꯤꯕ ꯇꯥꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯃꯣꯏꯅ ꯌꯨꯝ ꯁꯥꯕꯤꯒꯗ꯭ꯔꯕ ꯁꯦꯝꯕꯤꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯅꯠꯇꯦꯀꯣ. ꯍꯥꯏꯗꯤ ꯂꯤꯔꯤꯛ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯏꯗꯣꯜ ꯑꯗꯒꯤ ꯈꯨꯔꯥꯏ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ. ꯃꯣꯏꯗꯣ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯑꯗꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯔ ꯊꯛꯑꯒ ꯋꯥꯔꯤꯕꯣꯕꯀꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯆꯔꯥ ꯑꯃ ꯇꯥꯜꯂꯒ ꯌꯨꯝ ꯅꯨꯡꯁꯤꯈꯤꯕ ꯌꯨꯝꯗꯨꯗ ꯄꯣꯊꯥꯒꯗꯕ ꯄꯣꯠꯇꯣ ꯃꯣꯏ ꯐꯪꯗ꯭ꯔꯕꯅꯦꯕ. ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯎꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯁꯨꯝ ꯌꯦꯡ ꯂꯩꯒꯗ꯭ꯔꯥ ꯁꯤꯅꯦꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ. ꯑꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ. ꯑꯦꯛꯁꯟ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯣꯏꯗꯤ ꯇꯪꯈꯥꯏꯁꯤ ꯌꯥꯔꯣꯏ ꯇꯪꯈꯥꯏꯁꯤ ꯌꯥꯔꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯂꯣꯅ ꯑꯗꯨ ꯇꯧꯗꯦ. ꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯑꯔꯥꯝꯕꯝ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯏꯁꯤꯡ ꯊꯨꯝꯗꯅ ꯁꯦꯡꯗꯣꯛꯏ. ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯊꯨꯝꯕꯗꯩꯔꯣ ꯕ꯭ꯔꯣꯒꯤ ꯂꯝꯅ ꯀꯩ ꯂꯝꯗꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯅꯦꯃꯥꯔꯒꯤ ꯑꯔꯥꯝꯕꯝ ꯌꯨꯝ ꯏꯁꯤꯡ ꯊꯨꯝꯃꯦ ꯍꯥꯏꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗꯨꯗ ꯇꯧꯔꯤꯔꯣ ꯊꯨꯝꯃꯤꯔꯣ. ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯌꯨꯝ ꯃꯌꯥꯝ ꯊꯨꯝꯃ ꯈꯣꯠꯂ ꯊꯨꯝꯕꯁꯤ ꯕꯖꯥꯔ ꯅꯨꯡꯔꯥ ꯂꯣꯏ ꯊꯨꯝꯃꯤꯗꯅ ꯃꯈꯥ ꯍꯥꯏꯊꯕꯗꯁꯨ ꯑꯗꯨꯝ ꯊꯨꯝꯕ ꯑꯗꯨꯝ ꯌꯥꯎꯋꯦ. ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝꯕ ꯃꯌꯥꯝ ꯋꯥꯔꯤꯕ ꯃꯔꯛꯁꯤꯗ ꯑꯗꯨꯝꯕꯒꯤ ꯑꯋꯥꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯥꯛꯁꯜꯂꯛꯏꯅꯦꯕꯀꯣ. ꯋꯥꯔꯤ ꯃꯔꯛꯁꯤꯗ ꯑꯗꯨꯅꯦ ꯁꯤ ꯌꯦꯡꯉꯣ ꯈꯤꯇꯪ ꯐꯅ ꯌꯦꯡꯍꯟꯅꯤꯡꯉꯦ ꯈꯤꯇꯪ ꯐꯖꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯝꯍꯟꯅꯤꯡꯉꯤ. ꯑꯗꯣ ꯐꯖꯅ ꯊꯝꯍꯟꯅꯤꯡꯕꯗꯤ ꯐꯩ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯉꯤꯁꯦ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯃꯌꯥꯝꯁꯦ ꯋꯥꯔꯕꯅꯤ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯈꯜꯍꯟꯅꯤꯡꯉꯤ. ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯅꯤ. ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ. ꯑꯗꯣ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯅꯣꯡꯁꯤ ꯆꯨꯕꯤꯔꯛꯇꯕ ꯑꯩꯈꯣꯏ ꯆꯨꯔꯒꯁꯨꯀꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯒꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯥꯝꯃꯨꯕꯗꯤ ꯌꯥꯗꯦ ꯅꯣꯡꯁꯦ ꯃꯇꯥꯡ ꯃꯇꯝ ꯂꯥꯛꯑꯒ ꯄꯨꯔꯥ ꯃꯅꯤꯄꯨꯔꯁꯦ ꯑꯍꯣꯡꯕ ꯑꯃ ꯑꯣꯜꯂꯦ. ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯥ ꯑꯣꯜꯂꯦ. ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯤꯡ ꯃꯥꯅꯨꯡꯗ ꯎ ꯋꯥꯁꯤꯡꯁꯤꯗꯤ ꯏꯟꯊꯤꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯀꯣꯛꯊꯣꯛꯄꯤ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯁꯟꯕꯤꯔꯛꯑꯕꯅꯤꯅ ꯄꯨꯔꯥ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯐꯕ ꯇꯧꯔꯝꯕꯁꯦ ꯄꯨꯔꯥ ꯑꯣꯟꯊꯣꯔꯛꯑꯦ. ꯁꯥꯕꯅ ꯃꯔꯣꯟ ꯑꯃ ꯍꯦꯟꯀꯠꯂꯛꯏꯕ ꯅꯣꯡ ꯇꯥꯔꯛꯄꯒꯁꯦ ꯖꯨꯠ ꯆꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯥꯔꯛꯄ. ꯃꯁꯤ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ. ꯃꯁꯤ ꯀꯨꯀꯤ ꯃꯆꯥꯗ ꯇꯥꯏꯅꯒꯗꯕꯅꯤ. ꯀꯨꯀꯤ ꯃꯆꯥ ꯃꯤꯅꯥꯏ ꯆꯥꯛꯊꯨꯁꯤꯡꯁꯤꯅ ꯇꯥꯏꯅꯒꯗꯕꯅꯤ. ꯍꯥꯏꯕꯗꯤ ꯎ ꯋꯥꯁꯤꯡꯅ ꯍꯧꯖꯔꯝꯃꯤꯕ ꯄꯣꯠꯇꯨ ꯌꯥꯟꯊꯠꯇꯅ ꯃꯣꯏ ꯀꯟꯁꯤꯟꯗꯅ ꯃꯣꯏ ꯃꯄꯥ ꯃꯄꯨꯒꯤ ꯂꯝꯅꯦꯅ ꯃꯣꯏꯅ ꯇꯧꯔꯤꯁꯦ. ꯃꯣꯏ ꯃꯄꯥ ꯃꯄꯨꯒꯤꯁꯨ ꯅꯠꯇꯕ ꯁꯤꯒꯨꯝꯕꯁꯤꯗ ꯄꯣꯄꯤꯒꯨꯝꯕ ꯀꯥꯟꯗꯤꯒꯨꯝꯕ ꯃꯌꯥꯝ ꯊꯥꯖꯤꯜꯂꯦ. ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯇꯧꯕꯗꯒꯤ ꯃꯣꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯈꯠꯂꯝꯃꯤꯅ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ. ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯥꯏ ꯑꯐ ꯑꯐꯕ ꯄꯥꯏꯗꯅꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯑꯣꯟꯁꯤꯜꯂꯒ ꯂꯥꯟ ꯊꯦꯡꯅꯔꯤꯁꯤꯅꯤ ꯀꯣ. ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯕꯔꯃꯦꯟꯅ ꯐꯖꯅ ꯆꯦꯛꯁꯤꯜꯂ ꯑꯦꯛꯁꯟ ꯂꯧꯗꯕꯀꯣ. ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤꯁꯨ ꯍꯣꯂꯤꯀꯨꯞꯇꯔ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯅꯤ. ꯑꯗꯣ ꯄꯥꯏꯔꯒ ꯀꯥꯞꯊꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ. ꯀꯥꯞꯄꯗ ꯃꯊꯨꯟ ꯊꯥꯅ ꯂꯣꯏ ꯆꯦꯟꯒꯗꯕ ꯄꯣꯠꯁꯦ ꯑꯗꯣ ꯇꯧꯕꯤꯗꯦꯕ. ꯁꯦꯟꯇ꯭ꯔꯦꯜꯒꯤꯅꯦꯅ ꯈꯔ ꯃꯊꯛꯇ ꯈꯔ ꯍꯣꯂꯤꯀꯣꯞꯇꯔ ꯈꯔ ꯄꯥꯏꯔꯦ ꯑꯁꯤ ꯑꯅꯥ ꯈꯔ ꯍꯣꯟꯇꯣꯛ ꯍꯣꯟꯖꯤꯟꯒꯤꯀꯣ ꯑꯗꯨꯝꯕꯗꯣ ꯈꯔ ꯇꯧꯗꯅ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯔꯥ ꯁꯨꯝ ꯌꯦꯡꯉ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯃꯃꯤꯠꯁꯤꯡꯁꯤꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒꯀꯣ ꯇꯥꯛꯑꯁꯨꯀꯣ ꯃꯣꯏ ꯕꯦꯔꯥꯅꯤ. ꯃꯃꯤꯠꯁꯨ ꯇꯥꯡꯉꯦ ꯃꯣꯏꯗꯤ ꯃꯅꯥꯁꯨ ꯄꯪꯉꯦ ꯃꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯔꯣꯟꯁꯨ ꯊꯣꯛꯇ꯭ꯔꯦ ꯃꯈꯣꯡꯁꯨ ꯌꯥꯎꯗ꯭ꯔꯦ. ꯃꯣꯏ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯃꯃꯤꯡꯇꯒꯤꯅꯤ ꯃꯣꯏ ꯂꯩꯔꯤꯁꯦ. ꯑꯗꯨꯅ ꯄꯨꯔꯥ ꯕꯦꯔꯥꯅꯤ. ꯏꯌꯥꯝꯕ ꯍꯌꯦꯡꯁꯨ ꯂꯥꯏꯠ ꯊꯥꯕꯤꯔꯛꯑꯣ ꯄꯨꯡ ꯀꯌꯥꯗ ꯊꯥꯏꯅꯣ ꯑꯩꯁꯨ ꯌꯨꯝꯁꯦ ꯁꯦꯡꯇꯣꯛꯎꯒꯦ. ꯍꯣꯏ ꯕ꯭ꯔꯣ ꯍꯌꯦꯡ ꯑꯗꯨꯝ ꯄꯨꯡ ꯃꯥꯄꯟ ꯑꯩ ꯀꯝꯄꯜꯁꯔꯤ ꯃꯥꯄꯟꯗꯗꯤ ꯑꯗꯨꯝ ꯊꯥꯔꯛꯑꯅꯤ. ꯃꯥꯄꯟ ꯃꯌꯥꯗ ꯑꯗꯨꯝ ꯊꯥꯔꯛꯑꯅꯤ ꯕ꯭ꯔꯣ. ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ. ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯃꯌꯥꯝꯀꯣ. ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯦ ꯂꯥꯏꯚ ꯊꯥꯀꯥꯟꯗꯀꯣ. ꯑꯩ ꯂꯥꯏꯚꯇ ꯆꯪꯕꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯏꯚ ꯊꯥꯔꯒꯀꯣ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯩꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔ ꯈꯣꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔ ꯍꯜꯂꯛꯄ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯖꯩꯌꯦꯕ. ꯑꯗꯨꯝ ꯑꯩꯒꯤ ꯄꯦꯟꯗꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯊꯣꯛꯀꯦ. ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤ. ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯁꯤ ꯕ꯭ꯔꯣ.
ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ. ꯑꯗꯨꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯨꯔꯥ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯗꯣꯏꯅꯣꯁꯦ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤ. ꯏꯁꯥ ꯏꯊꯟꯇ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯊꯦꯡꯅꯔꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯂꯣꯏ ꯂꯩꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏꯐꯥꯎ ꯈꯜꯂꯦꯕ ꯂꯥꯟ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯐꯥꯎ ꯂꯥꯟ ꯇꯧꯕ ꯌꯥꯎꯒꯦ ꯇꯛꯈꯥꯏꯔꯒꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯌꯦꯕ. ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯊꯣꯛꯂꯛꯄ ꯄꯣꯠꯇꯨ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕꯤꯔꯤꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯐꯖꯅ ꯄꯥꯏꯅꯔ ꯐꯖꯅ ꯊꯝꯒꯗꯕ ꯈꯣꯠꯀꯗꯕꯁꯦ ꯂꯣꯏ ꯐꯥꯖꯤꯟꯕꯤꯈꯤꯕꯀꯣ. ꯑꯗꯨꯝꯕ ꯄꯣꯠꯁꯦ ꯑꯝꯇ ꯂꯩꯍꯧꯗꯕꯁꯦ ꯁꯤꯗꯅꯦꯕ ꯁꯣꯏꯁꯦ. ꯂꯥꯟ ꯈꯨꯗꯛꯇ ꯂꯥꯛꯇꯥꯔꯒꯁꯨꯀꯣ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯠꯂꯥꯏ ꯌꯨꯝꯗ ꯑꯃꯃꯝ ꯊꯝꯅꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯄꯨꯊꯣꯛꯑ ꯀꯥꯞꯊꯠꯅꯕ ꯄꯪꯇꯥ ꯇꯥꯒꯗꯕꯅꯦꯕ. ꯃꯣꯏ ꯃꯊꯧ ꯌꯥꯝ ꯆꯥꯔꯣꯏꯗꯕꯅꯦꯕ ꯃꯣꯏ ꯀꯥꯡꯕꯨꯁꯦ. ꯏꯌꯥꯝꯕꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯦꯝꯃ ꯑꯔꯥꯝꯕꯝ ꯕ꯭ꯔꯣ, ꯑꯩ ꯀꯩꯅꯣꯗꯩꯅꯦ, ꯑꯩ ꯊꯧꯕꯥꯜꯗꯒꯤꯅꯦ. ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯕꯗꯣ ꯑꯗꯒꯤꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯏꯁꯥ ꯏꯁꯥꯒꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩꯒꯁꯦ ꯑꯦꯀꯦꯒꯁꯦ ꯑꯃꯃꯝ ꯂꯣꯏ ꯊꯝꯃꯒ ꯄꯥꯏꯅꯕꯅ ꯐꯔꯕ꯭ꯔꯅ ꯈꯜꯂꯛꯑꯦ. ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯕꯦꯔꯥꯅꯤꯀꯣ. ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯕꯦꯔꯥꯅꯤ ꯍꯥꯏꯕ. ꯅꯣꯡꯃꯩꯕꯨ ꯄꯥꯏꯔꯕ ꯌꯨꯝ ꯍꯣꯏ ꯂꯩꯅꯔꯒꯗꯤꯀꯣ ꯈꯔ ꯑꯗꯨꯝ ꯂꯩꯗꯕ ꯕꯦꯔꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯂꯩꯅꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯂꯥꯏꯟꯁꯤꯗ. ꯑꯗꯨ ꯕꯦꯔꯥꯅꯤꯅꯦ ꯃꯣꯏꯁꯤ ꯄꯥꯏꯅꯔꯒꯀꯣ. ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯁꯣꯏꯕ ꯑꯃ ꯂꯩꯌꯦꯕ. ꯍꯦꯛ ꯈꯠꯅ ꯆꯩꯅꯕꯗꯩ ꯄꯨꯊꯣꯛꯑꯒ ꯀꯥꯞꯊꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯌꯥꯝ ꯂꯩꯅꯩꯌꯦꯕ. ꯁꯤꯗꯅꯦꯕ ꯁꯣꯛꯏꯁꯦ. ꯑꯗꯨꯝꯕꯗꯣ ꯊꯝꯖꯤꯜꯂꯒ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯔꯒ ꯌꯦꯛꯅꯕ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯨꯝꯕꯗ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗꯨꯗ ꯁꯤꯖꯤꯟꯅꯔꯗꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯅꯤ ꯌꯦꯡꯉꯣ. ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯁꯤꯅꯦ ꯈꯨꯠꯀꯁꯦ ꯃꯌꯦꯡ ꯆꯠꯂ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯩꯒ ꯄꯥꯏꯗꯦꯕ. ꯆꯩꯇꯨꯞ ꯆꯩꯅꯥꯏꯒ ꯄꯥꯏꯔꯒ ꯑꯣꯏꯅ ꯆꯠꯂꯦ. ꯀꯩꯅꯣꯗ ꯑꯣꯏꯅ ꯍꯣꯏ ꯃꯇꯝꯗꯨꯗ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯈꯨꯠꯂꯥꯏꯁꯦ ꯌꯥꯎꯖꯗꯕꯀꯣ. ꯅꯣꯡꯃꯩꯁꯦ ꯌꯥꯎꯖꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯒ ꯅꯦꯠꯀ ꯊꯤꯡꯉꯛꯄꯩ ꯃꯇꯝꯗꯣ ꯑꯗꯩꯗ ꯊꯧꯕꯥꯜꯒꯤ ꯃꯦꯔꯒꯥꯎꯟꯁꯤꯗꯒ ꯑꯩꯈꯣꯏꯅꯒ ꯂꯩꯕꯁꯦ ꯆꯩꯇꯨꯞꯀ ꯄꯥꯏꯔ ꯂꯝꯕꯤꯁꯤꯗꯀꯣ ꯀꯨꯀꯤ ꯂꯥꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯑꯁ ꯂꯣꯏꯔꯦ. ꯁꯣ ꯔꯣꯏ ꯋꯥꯠ ꯂꯦꯡꯒ꯭ꯋꯦꯖ ꯏꯁ ꯗꯤꯁ? ꯗꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯅꯤꯀꯣ. ꯈꯪꯉꯔꯣꯏ ꯅꯪꯅ ꯃꯥꯅ ꯈꯪꯉꯔꯣꯏ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯅꯣ ꯍꯪꯖꯤꯜꯂꯛꯑꯦ. ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯅꯤꯀꯣ. ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯍꯤꯟꯗꯤꯁꯨ ꯅꯠꯇꯦ, ꯏꯪꯂꯤꯁꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏ ꯉꯥꯡꯅꯔꯤꯁꯦ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯉꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯊꯥꯔꯛꯑꯣ ꯍꯥꯏꯅꯤꯡꯉꯦ. ꯁꯋꯥꯁꯇꯥ ꯔꯣꯏꯁ ꯑꯗꯣ ꯍꯤꯟꯗꯤ ꯈꯪ ꯇꯥꯔꯗꯤ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯤꯟꯗꯤ ꯃꯦ ꯕꯥꯠ ꯀꯔꯣ. ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯏꯞ ꯊꯥꯕꯁꯤꯁꯨ ꯃꯤ ꯑꯇꯣꯞꯄ, ꯃꯤ ꯂꯝꯒꯤ ꯑꯇꯣꯞꯄ ꯀꯜꯆꯔꯒꯤ ꯃꯤꯁꯨ ꯌꯥꯎꯁꯜꯂꯛꯑꯦ. ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯥꯏꯅꯤꯁꯀ ꯌꯥꯎꯁꯜꯂꯛꯑꯦ. ꯆꯥꯏꯅꯤꯁꯀꯁꯦ ꯂꯣꯟꯁꯤꯜꯂꯛꯑꯦ. ꯀꯔꯤ ꯍꯥꯏꯅꯣ ꯀꯥꯏꯅ. ꯑꯗꯣ ꯆꯥꯏꯅꯤꯁꯃꯛꯇꯤ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ. ꯆꯥꯏꯅꯤꯁ ꯂꯣꯟꯗꯤ ꯈꯪꯗꯦꯍꯦ. ꯑꯩꯈꯣꯏꯗꯨ ꯏꯌꯥꯝꯕ ꯀꯅꯥꯅꯣ ꯍꯥꯏ. ꯈꯪꯗꯦ, ꯃꯌꯥꯡ ꯃꯆꯥ ꯑꯣꯏꯗꯣꯏꯔ ꯈꯪꯗꯦ. ꯁꯋꯥꯁꯇꯥ ꯔꯣꯏ ꯑꯅ ꯑꯃ ꯊꯥꯒꯠꯂꯛꯄ ꯃꯥꯅ ꯀꯃꯦꯟ ꯄꯤꯔꯛꯄ. ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯅꯣꯅ ꯍꯪꯉꯛꯏꯕ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯉꯥꯡꯉꯤꯁꯦ. ꯋꯥꯠ ꯂꯦꯡꯒ꯭ꯋꯦꯖ ꯏꯁ ꯗꯤꯁ ꯍꯥꯏꯔꯛꯄꯅꯦꯕ ꯃꯥ ꯍꯥꯏꯔꯤꯁꯦ. ꯑꯩꯈꯣꯏ ꯉꯥꯡꯉꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯅꯦꯕ. ꯑꯗꯣ ꯃꯥꯒꯤꯗꯤ ꯍꯤꯟꯗꯤ ꯈꯪꯉꯤꯔ ꯍꯤꯟꯗꯤ ꯀꯩꯅꯣ ꯃꯥꯜꯂꯤꯀꯣ. ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯈꯪꯉꯝꯗꯧ ꯃꯥꯜꯂꯤ. ꯀꯨꯀꯤꯒ ꯑꯣꯏꯔꯝꯃꯒꯅ ꯍꯥꯏꯕꯤꯔꯅꯤ ꯕ꯭ꯔꯣ ꯑꯩꯅ ꯀꯨꯀꯤ ꯌꯥꯎꯊꯣꯛꯑꯣꯅ. ꯀꯨꯀꯤꯁꯤꯗꯤ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯑꯦꯟꯇꯤꯅꯦ. ꯑꯩ ꯍꯟꯗꯛ ꯀꯨꯀꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯇꯧꯕꯅꯦ. ꯀꯨꯀꯤꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯀꯃꯦꯟ ꯂꯩꯌꯦꯕꯀꯣ. ꯀꯃꯦꯟꯁꯦ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯂꯣꯏꯗ꯭ꯔꯤꯕ, ꯌꯥꯝ ꯂꯩꯔꯤꯕ. ꯑꯅꯧ ꯑꯗꯨꯝ ꯃꯣꯏ ꯔꯤꯄ꯭ꯂꯥꯏ ꯄꯤꯁꯜꯂꯛꯑꯦꯕ ꯑꯩ ꯚꯤꯗꯤꯑꯣꯗ. ꯑꯗꯨꯅ ꯀꯨꯀꯤꯁꯦ ꯑꯩ ꯉꯥꯡꯕ ꯂꯣꯏꯕ ꯂꯦꯞꯇ꯭ꯔꯤ. ꯉꯥꯡꯉꯛꯈꯤꯅꯤ ꯀꯣ. ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯦ. ꯑꯗꯨꯅ ꯑꯩꯁꯦ ꯁꯦꯝꯗꯕꯅꯦꯕ. ꯁꯦꯝꯕꯒꯤ ꯇꯥꯏꯃꯤꯡꯗꯨ ꯂꯩꯇꯕ. ꯑꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏꯅꯦ ꯃꯣꯏꯗ ꯋꯥꯊꯤ ꯋꯥꯔꯤ ꯉꯥꯡꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ. ꯃꯌꯦꯛ ꯆꯨꯝꯅ ꯐꯖꯕ ꯑꯝꯇꯪ ꯉꯥꯡꯉ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯀꯣ. ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯀꯥꯟꯗ ꯀꯨꯀꯤꯒꯤ ꯀꯃꯦꯟꯒꯨꯝꯕ ꯔꯤꯄ꯭ꯂꯥꯏ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯀꯥꯏꯅꯅꯦ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯥꯡꯍꯧꯕꯀꯣ. ꯑꯗꯨꯅ
ꯑꯗꯨ ꯁꯛꯇꯤ ꯃꯣꯏꯒ ꯊꯥꯅꯗꯣꯏ ꯁꯛꯇꯤ ꯂꯥꯏ ꯊꯥꯎꯕ ꯑꯃ ꯐꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄ ꯂꯥꯏ ꯊꯥꯔ ꯋꯥꯔꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯐꯩꯌꯦꯅ ꯈꯜꯂꯛꯄ ꯑꯗꯣ ꯀꯨꯀꯤ ꯃꯆꯥꯁꯨ ꯆꯪꯉꯛꯄꯁꯨ ꯌꯥꯏ ꯆꯪꯉꯛꯑꯒꯁꯨ ꯌꯥꯝ ꯊꯤ ꯉꯥꯡꯅꯤ ꯃꯣꯏꯗꯤꯀꯣ ꯃꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯈꯛꯇꯪꯗꯅꯤ ꯃꯣꯏ ꯈꯔ ꯆꯥꯎꯖꯔꯤꯁꯦꯀꯣ ꯈꯔ ꯃꯨꯛꯆꯔꯤꯁꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯣ ꯃꯣꯏꯁꯨ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯂꯥꯛꯆꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯃꯣꯏ ꯈꯪꯉꯛꯈꯤꯅꯤ ꯃꯗꯩꯗꯅꯦ ꯃꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯃꯣꯏ ꯀꯨꯀꯤꯁꯦ ꯃꯨꯠꯈꯤꯗꯣꯔꯤꯕꯅꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯇꯨꯡ ꯀꯣꯏꯅ ꯍꯌꯦꯡ ꯀꯣꯏꯅ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯝꯒꯦ ꯑꯗꯣ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯥꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯣ ꯇꯨꯝ ꯏꯌꯥꯝꯕ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯕ꯭ꯔꯣ ꯃꯣꯅꯤꯇꯥꯏꯁꯇꯤ ꯇꯧꯔꯝꯃꯦ ꯕ꯭ꯔꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯀꯨꯏꯗ꯭ꯔꯤ ꯑꯩꯁꯦ ꯃꯣꯅꯤꯇꯥꯏꯁꯇꯤ ꯇꯧꯁꯟꯈ꯭ꯔꯦ ꯃꯣꯅꯤꯇꯥꯏꯁ ꯇꯧꯈ꯭ꯔꯦ ꯕ꯭ꯔꯣ ꯃꯣꯅꯤꯇꯥꯏꯁꯇꯤ ꯇꯧꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯣꯅꯤꯇꯥꯏꯁ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯁꯦꯝꯃ ꯊꯥꯒꯠꯄꯗꯣ ꯑꯗꯨꯝꯕꯗꯗꯤ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯂꯥꯛꯇꯦ ꯚ꯭ꯌꯨ ꯌꯥꯝ ꯀꯥꯗꯕꯩꯔ ꯈꯪꯗꯦ ꯑꯗꯨꯅ 1 month ꯀꯌꯥꯃꯨꯛ ꯇꯧꯒꯦ ꯕ꯭ꯔꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯇꯪꯗ ꯉꯥꯏꯔꯤꯕ ꯑꯩꯅ ꯃꯣꯅꯤꯇꯥꯏꯁꯀꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯃꯣꯏꯒꯤ ꯑꯦꯁ ꯄꯦꯖ ꯀꯩꯀꯥ ꯑꯗꯨꯝꯕ ꯈꯔ ꯈꯛꯇꯪꯗꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯥꯔꯅꯤꯡ ꯑꯣꯏꯅ ꯀꯥꯕ ꯔꯤꯚ꯭ꯌꯨ ꯑꯣꯏꯅ ꯀꯥꯕ ꯈꯣꯠꯄꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯅꯍꯥꯟꯗꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏ ꯈꯣꯠꯂꯤꯁꯦ ꯃꯣꯏ ꯚꯤꯗꯤꯑꯣ 1K 2K ꯍꯥꯏꯗꯤ ꯚ꯭ꯌꯨ ꯌꯥꯝ ꯌꯥꯝꯃꯒꯗꯤ ꯃꯣꯏ ꯑꯥꯔꯅꯤꯡꯁꯦ ꯈꯔ ꯌꯥꯝ ꯀꯥ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯊꯥꯒꯠꯄꯗ ꯚ꯭ꯌꯨ ꯈꯔ ꯌꯥꯝꯕ 10K ꯌꯧꯕ ꯑꯗꯒꯤ 12K ꯌꯧꯕ ꯑꯗꯨꯝꯕ ꯈꯔ ꯌꯥꯎꯔꯤꯕꯀꯣ ꯚꯤꯗꯤꯑꯣ 2-3 ꯑꯗꯨ ꯚꯤꯗꯤꯑꯣ 2-3ꯗꯨꯒꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯥꯔꯅꯤꯡ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯀꯥꯕ ꯎꯔꯤꯁꯦ $2 ꯌꯧꯗ꯭ꯔꯤ $1.90 1.0 ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯨꯝ ꯇꯧꯋꯦ $2ꯗꯤ ꯌꯧꯗꯧꯔ ꯃꯥꯜꯂꯦ ꯑꯗꯨ ꯄꯩꯁꯥ ꯌꯥꯝ ꯄꯤꯛꯅ ꯀꯥꯏꯌꯦ ꯑꯗꯣ ꯑꯩꯒꯤ ꯚ꯭ꯌꯨ ꯀꯩꯅꯣ ꯇꯧꯗꯕꯩꯔ ꯈꯪꯗꯦ ꯏꯌꯥꯝꯕ ꯌꯨꯝ ꯄꯥꯟꯕꯤꯔꯕ꯭ꯔꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯩꯕꯨꯗꯤ ꯄꯥꯜꯂꯦ ꯑꯩ ꯑꯉꯥꯡ 2 ꯁꯨꯔꯦ ꯑꯉꯥꯡ 2 ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯄꯥꯝꯈꯤꯕꯒꯤꯀꯣ ꯁꯨꯝ ꯌꯨꯇꯨꯞꯁꯦ ꯁꯨꯝ ꯄꯥꯝꯈꯤꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯒꯤ ꯁꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯈꯔ ꯅꯝꯅꯤꯡꯕ ꯈꯣꯠꯄ ꯁꯨꯝ ꯕ꯭ꯂꯣꯛ ꯅꯨꯡꯒꯨꯝꯕ ꯑꯗꯒꯤ ꯀꯣꯃꯦꯗꯤ ꯁꯨꯝ ꯋꯥꯈꯜꯗ ꯃꯨꯠ ꯂꯥꯛꯄ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝꯕꯩ ꯈꯣꯠꯄꯩ ꯁꯨꯝ ꯅꯝꯕ ꯈꯣꯠꯄꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯡꯈꯤꯕꯅꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝ ꯌꯥꯝꯃꯨꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤꯁꯦ 2K ꯐꯧ ꯌꯧꯗ꯭ꯔꯤꯕ 2Kꯕꯨꯗꯤ ꯌꯧꯗꯣꯏꯗꯤ ꯇꯧꯔꯝꯃꯦ ꯑꯗꯣ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯍꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯁꯨ ꯇꯧꯈ꯭ꯔꯦꯕ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯁꯦ ꯃꯣꯏꯒꯤ ꯋꯥꯁ ꯇꯥꯏꯝ ꯀꯩꯀꯥ ꯃꯌꯥꯝ ꯀꯦꯇꯨꯒꯤ ꯃꯌꯥꯝ ꯈꯥꯏꯗꯣꯛꯄꯅꯦ ꯑꯗꯨꯝꯕ ꯀꯩꯅꯣꯁꯦ ꯄꯥꯛ ꯁꯨꯕ ꯉꯝꯗꯦꯕꯀꯣ ꯍꯟꯗꯛꯄꯨꯗꯤ ꯌꯧꯔꯒ ꯑꯩ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯀꯥꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯁꯨ ꯏꯊꯦꯡꯅ ꯈꯪꯅꯗ꯭ꯔꯤꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯌꯥꯝ ꯀꯥꯔꯛꯇ꯭ꯔꯤꯕ $2 ꯀꯥꯕ ꯈꯣꯠꯄ $2 ꯌꯧꯗ꯭ꯔꯤꯌꯦ $2ꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯗꯤ ꯌꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯤꯅ ꯈꯔ ꯌꯦꯡꯕꯤꯔꯒ ꯈꯔ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯀꯥꯕꯤꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯀꯥꯔꯛꯑꯗꯤ ꯑꯗꯨꯝ ꯃꯤ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯌꯨꯇꯨꯞꯇꯒꯤ ꯑꯩꯒꯤ ꯑꯥꯔꯅꯤꯡ ꯈꯔ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯔꯥꯝꯕꯥꯏ ꯑꯣꯏꯔꯣ ꯀꯩꯅꯣ ꯑꯣꯏꯔꯣ ꯂꯩꯗꯅ ꯁꯤꯒꯨꯝꯕꯗ ꯑꯩꯁꯨ ꯗꯣꯅꯦꯁꯟ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯠꯊꯣꯛꯀꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯀꯥꯟꯗꯀꯣ ꯑꯩꯅ ꯈꯜꯂꯛꯏꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯏꯅꯦ ꯑꯩꯅ ꯃꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯑꯗꯒꯤ ꯈꯤꯇꯪ ꯀꯥꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝꯗꯨꯅ ꯋꯥꯔꯤꯉꯩ ꯂꯩꯗꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯕꯨ ꯀꯥꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯤꯁꯦ ꯁꯤꯒꯨꯝꯕ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩ ꯇꯧꯒꯦ ꯈꯜꯂꯦ ꯑꯗꯨꯝꯕꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯑꯩ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯎꯅꯕꯀꯣ ꯑꯩꯅ ꯑꯗꯨꯝꯕ ꯄꯣꯠ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯨ ꯇꯧꯕꯗꯤ ꯇꯧꯖꯀꯅꯤ ꯑꯩ ꯑꯉꯝꯕ 5-10 ꯑꯣꯏꯔꯁꯨ ꯋꯥꯔꯤꯅꯤ ꯂꯩꯗꯅ ꯑꯩ ꯆꯪꯉꯛꯄ ꯑꯐꯪꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯩ ꯑꯍꯥꯟꯕ ꯆꯪꯉꯛꯄꯗꯣ ꯑꯗꯩꯗ ꯇꯧꯊꯣꯛꯄ ꯆꯠꯀꯦꯅ ꯈꯜꯂꯦ ꯃꯇꯦꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯝꯒꯤ ꯌꯨꯅꯤꯠꯇꯤ ꯂꯣꯏ ꯍꯥꯡꯉꯤꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯒꯤ ꯌꯨꯅꯤꯠꯇ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯕꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯋꯥꯔꯤꯅꯤ ꯒꯥꯔꯤ ꯊꯥꯎ ꯅꯨꯡꯉꯥꯎ ꯀꯩꯀꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯀꯣ ꯃꯣꯏꯒꯤꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯦꯡꯗ ꯑꯣꯏꯔꯁꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯀꯦꯅ ꯈꯜꯂꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯇꯧꯅꯤ ꯑꯩ ꯑꯍꯥꯟꯕ ꯆꯪꯉꯛꯄꯒꯤ ꯑꯩꯒꯤ ꯑꯥꯔꯅꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯤꯒꯤꯗꯤ ꯊꯥꯖꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯥꯔꯤꯕ ꯑꯩꯒꯤ ꯑꯥꯔꯅꯤꯡ ꯈꯨꯀꯥꯁꯦ ꯔꯤꯚ꯭ꯌꯨ ꯈꯨꯀꯥꯁꯦ ꯊꯥ ꯃꯈꯥꯏ ꯍꯥꯏꯗꯨꯅꯦꯕ ꯅꯨꯃꯤꯠ 35ꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯐꯥꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯩꯁꯦꯀꯣ ꯑꯩꯅ ꯑꯩꯒꯤꯗꯤ ꯔꯤꯚ꯭ꯌꯨ ꯀꯥꯔꯛꯏꯁꯦ ꯅꯨꯃꯤꯠ 35ꯅꯤꯐꯥꯎ ꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ $2 ꯐꯥꯎ ꯌꯧꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯣꯏꯅ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯨꯇꯨꯕꯇ ꯀꯩꯀꯥꯗ ꯁꯨꯝ ꯃꯣꯏꯒꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦ ꯑꯥꯎꯠꯀꯨꯝꯕ ꯇꯧ ꯈꯣꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ $20 ꯁꯨꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯁ ꯄꯤꯟ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯦꯛꯁꯦꯁ ꯄꯤꯟꯁꯦ ꯂꯥꯛꯑꯒ ꯑꯦꯛꯁꯦꯁ ꯄꯤꯟꯁꯦ ꯃꯦꯜꯂ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯀꯩꯀꯥ ꯂꯤꯡ ꯑꯣꯏ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ $100 100 ꯁꯨꯔꯀꯥꯟꯗ ꯊꯥ ꯑꯃꯗ $100 ꯇꯥꯟ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯒꯤꯀꯣ ꯏꯟꯀꯝꯗꯀꯣ ꯑꯗꯨꯗꯣ ꯌꯥꯝꯗꯕꯤꯗ $100 ꯁꯨꯕ ꯇꯥꯔꯒꯗ ꯈ꯭ꯋꯥꯏ ꯅꯦꯝꯃꯕꯀꯣ ꯑꯗꯨꯗꯣ ꯁꯨꯕꯒ ꯃꯣꯏꯗꯤ ꯊꯥꯒꯤ ꯀꯩꯅꯣ $100 ꯏꯟꯗꯤꯌꯥ ꯀꯔꯦꯟꯁꯤ ꯑꯣꯟꯊꯣꯛꯑꯒ ꯑꯩ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯀꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯑꯒ ꯑꯗꯨꯝꯕꯗꯣ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗꯤꯀꯣ ꯑꯗꯨꯝꯕ ꯆꯪꯉꯛꯄꯗꯣ ꯑꯗꯨꯝ ꯑꯩ ꯇꯧꯊꯣꯛꯀꯦꯅ ꯈꯜꯂꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯥꯏꯚ ꯑꯣꯏꯔꯁꯨ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯔꯛꯑꯒꯀꯣ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯤ for like full support good post good job good day good evening ꯏꯅꯥꯎ ꯅꯪꯒꯤ ꯋꯥꯆꯞꯇ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯃꯇꯝ ꯑꯗꯨ ꯈꯪꯂꯛꯑꯣ ꯑꯃꯨꯛꯇ ꯈꯨꯗꯥꯛꯀꯅꯨ ꯏꯌꯥꯝꯕ ꯆꯨꯝꯃꯦ ꯏꯌꯥꯝꯕꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯁꯦ ꯏꯟꯊꯤꯉꯥꯏꯅ ꯑꯩꯁꯦ ꯊꯕꯛ ꯆꯠꯄ ꯀꯥꯟꯗꯗꯤ ꯑꯩꯁꯦ ꯐꯣꯟꯁꯦ ꯄꯥꯛ ꯄꯥꯏꯗꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯝꯗꯤ ꯑꯩ ꯊꯥꯒꯠꯄꯅꯦꯕ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯅꯠꯇꯦꯀꯣ ꯉꯔꯥꯡꯅ ꯅꯨꯃꯤꯠ 2-3ꯒꯤ ꯃꯃꯥꯡꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯊꯥꯒꯠꯄꯅꯦ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯁꯨꯔꯒ ꯑꯌꯨꯛꯁꯤ ꯆꯠꯈ꯭ꯔꯒꯥꯟꯗ ꯑꯗꯨꯝ ꯊꯦꯡꯅ ꯑꯗꯨꯝ ꯍꯜꯂꯛꯄ ꯑꯗꯨꯅ ꯃꯦꯆꯤꯟꯒꯤ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯩꯗꯤ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯄ꯭ꯂꯥꯏꯕꯣꯔꯗꯀꯨꯝꯕ ꯀꯛꯄ ꯈꯣꯠꯄ ꯇꯧꯕꯗꯨꯅ ꯉꯥꯡꯉꯛꯄꯗꯨꯅ ꯐꯣꯟ ꯂꯥꯛꯄꯒꯁꯦ ꯏꯟꯊꯤꯉꯥꯏ ꯑꯃꯨꯛ ꯈꯪꯗꯕꯤꯅꯦꯕ ꯐꯣꯟꯁꯤꯁꯨ ꯑꯗꯨꯝ ꯌꯧꯕ ꯑꯗꯨꯝ ꯂꯪꯊꯣꯛꯑ ꯊꯝꯕꯤ ꯊꯕꯛꯇꯨ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯁꯨꯝ ꯁꯨꯅ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯩꯁꯦ ꯄꯥꯎꯁꯦ ꯏꯟꯊꯤꯉꯥꯏ ꯐꯥꯎꯕ ꯈꯣꯠꯄꯁꯦ ꯍꯟꯗꯛꯇꯤ ꯐꯦꯁꯕꯨꯛ ꯏꯟꯊꯤꯉꯥꯏ ꯄꯥꯏ ꯐꯪꯗꯦ ꯑꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯐꯦꯁꯕꯨꯛꯇꯒꯤ ꯏ ꯄꯥꯎ ꯈꯔ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤ ꯈꯣꯠꯄꯒꯤ ꯈꯪꯉꯒ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯁꯦꯝꯒꯦ ꯈꯣꯠꯀꯦ ꯈꯜꯂꯝꯕꯗꯣ ꯑꯗꯨꯐꯥꯎꯕ ꯌꯦꯡꯕ ꯐꯪꯗꯦꯕ ꯑꯩꯁꯦ ꯀꯟꯇꯦꯟ ꯑꯅꯧꯕꯁꯦ ꯋꯥꯈꯜꯁꯦ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯂꯥꯏꯚ ꯊꯥꯕꯁꯦ ꯁꯤꯅꯤ ꯏꯌꯥꯝꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯐꯣꯟꯗ ꯄꯥꯎ ꯀꯩꯀꯥ ꯐꯥꯎꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯕꯨ ꯄꯥꯛ ꯃꯇꯝ ꯐꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯀꯣꯏꯒ ꯈꯥꯈ꯭ꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯒ ꯁꯨꯝ ꯀꯛꯅꯤ ꯈꯪꯗꯦ ꯁꯨꯝ ꯈꯥꯛꯈꯤꯕꯗ ꯑꯩꯗꯤ ꯋꯥꯈꯜ ꯑꯁ ꯃꯁꯤꯗꯤ ꯈꯥꯛꯆꯜꯂꯒꯦꯅ ꯈꯥꯛꯆꯟꯕꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯔꯦ ꯏꯌꯥꯝꯕ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯄꯣꯊꯥꯔꯣ ꯑꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯑꯩꯁꯨ ꯉꯝꯗꯕ ꯅꯥꯏꯠꯇ ꯑꯣꯏꯅ ꯐꯥꯎꯅꯁꯦ ꯍꯣꯏ ꯑꯗꯨꯝ ꯁꯪꯀꯥꯟꯗ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯇꯥꯏꯃꯤꯡꯗꯗꯤ ꯑꯗꯨꯝ ꯐꯥꯎꯅꯁꯦ ꯑꯌꯥꯝꯕ ꯀꯤꯡꯀꯤꯝ ꯍꯧꯀꯤꯞ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯀꯥꯏ ꯅꯪꯗꯤ ꯀꯣꯀꯤ ꯃꯥꯜꯂꯦꯅꯦꯀꯣ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯜꯂꯤꯅꯦ ꯀꯤꯀꯤꯝ ꯍꯥꯎꯀꯤꯞ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯥꯏ ꯅꯣꯏ ꯈꯛꯇꯪ ꯅꯨꯡꯉꯥꯏ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯣꯏꯗꯤ ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯤꯒꯦ ꯍꯧꯖꯤꯛ ꯂꯥꯏꯞꯇ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯀꯤ ꯑꯣꯏꯗꯣꯏꯅꯦ ꯃꯥꯁꯦ ꯃꯥꯒꯤ ꯃꯤꯡꯁꯤꯅ ꯇꯥꯛꯄꯗꯤꯀꯣ ꯀꯨꯀꯤꯅꯦ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨꯕꯨ ꯆꯤꯡ ꯃꯥꯟꯗꯨꯕꯨ ꯃꯩ ꯅꯨꯡꯒ ꯐꯪꯉꯤꯕ꯭ꯔꯥꯅꯦꯍꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯁꯤꯐꯥꯎꯗꯤ ꯃꯩ ꯅꯨꯡꯗꯤ ꯐꯪꯉꯤ ꯐꯖꯅ ꯁꯟꯇꯣꯁ ꯀꯥꯡꯖꯝ ꯎꯗꯕ ꯀꯨꯏꯔꯦꯗ ꯍꯣꯏ ꯕ꯭ꯔꯣ ꯎꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯍꯌꯦꯡ ꯆꯤꯡꯗ ꯂꯥꯛꯑꯣ ꯌꯩꯊꯅꯔꯁꯦꯀꯣ ꯏꯇꯥꯎ ꯆꯤꯡꯗ ꯂꯥꯛꯑꯒ ꯌꯩꯊꯅꯕꯗꯣ ꯅꯠꯇꯦ ꯌꯩꯅꯕ ꯌꯥꯝ ꯂꯩꯔꯤꯕꯅꯤꯀꯣ ꯌꯩꯖꯔꯛꯁꯅꯤ ꯑꯗꯨꯝꯗꯤ ꯈꯪꯉꯣ ꯀꯤꯝ ꯍꯧꯀꯤꯞ ꯀꯣ ꯑꯗꯨꯝꯕ ꯋꯥꯔꯤꯗꯨꯗꯤ ꯂꯥꯏꯞꯇꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯍꯦ ꯑꯩ ꯂꯥꯏꯐꯁꯤꯗꯗꯤꯀꯣ
ꯆꯤꯡꯗ ꯂꯥꯛꯑꯣ ꯌꯩꯊꯅꯔꯁꯤ ꯅꯪ ꯅꯔꯤꯜ ꯂꯩꯔꯒ ꯀꯪꯂꯥ ꯒꯦꯠꯇ ꯐꯨꯗꯠꯅꯁꯤꯔꯣ ꯑꯩꯈꯣꯏꯅꯦ ꯂꯥꯎꯅꯦ ꯀꯪꯂꯥ ꯒꯦꯠꯇ ꯑꯣꯏꯅ ꯆꯤꯡꯗ ꯌꯥꯝ ꯂꯦꯝꯃꯤꯅꯦ ꯍꯥ ꯆꯤꯡꯗ ꯂꯥꯛꯑꯣ ꯀꯥꯏ ꯂꯧꯊꯣꯛꯑꯣ ꯅꯥꯔꯤꯜ ꯂꯩꯔꯒꯗꯤ ꯇꯝꯄꯥꯛꯇꯁꯨ ꯈꯔ ꯂꯥꯛꯑꯣꯗꯅ ꯅꯣꯏꯕꯣ ꯈꯔ ꯈꯔ ꯁꯦꯡꯀꯠꯂꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯌꯦꯠꯅꯕꯁꯦ ꯂꯦꯞꯇꯔꯦꯀꯣ ꯂꯦꯞꯇꯦ ꯃꯣꯏ ꯆꯌꯦꯠꯅꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯆꯤꯡꯗ ꯂꯥꯛꯄꯅꯁꯤꯒ ꯁꯟꯇꯣꯁ ꯇꯨ ꯑꯩꯒꯤꯅꯦ ꯑꯩꯗꯤ ꯅꯥꯎꯕꯤ ꯁꯟꯇꯣꯁ ꯀꯥꯡꯖꯝ ꯁꯟꯇꯣꯁꯇꯣ ꯑꯩꯒꯤꯅꯦ ꯑꯩꯗꯤ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤꯗꯤ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯥꯆꯤꯡꯒꯤ ꯅꯥꯎꯕꯤ ꯑꯔꯥꯞꯇꯤꯒꯤ ꯅꯥꯎꯕꯤꯔꯣ ꯑꯩꯉꯣꯟꯗꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯝꯀꯤꯝ ꯍꯥꯎꯀꯤꯞꯁꯦ ꯆꯤꯡꯗ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯆꯤꯡꯗ ꯂꯥꯛꯄꯩ ꯃꯍꯨꯠꯇ ꯅꯣꯏꯅ ꯆꯤꯡꯗ ꯂꯥꯛꯑꯣ ꯆꯤꯡꯗꯨꯗ ꯅꯣꯏ ꯂꯨꯝꯃꯒꯗꯨꯗ ꯅꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯅꯣꯏꯅ ꯄꯨꯟꯁꯤꯗꯨꯕꯣ ꯅ꯭ꯌꯨ ꯍꯣꯏ ꯅꯥꯎꯕꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯅꯦ ꯎꯗ ꯀꯨꯏꯔꯦ ꯏꯆꯟꯁꯦ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯏꯞ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯍꯌꯦꯡ ꯆꯤꯡꯗ ꯂꯥꯛꯑꯣ ꯌꯩꯊꯅꯔꯁꯦ ꯀꯣ ꯏꯇꯥꯎꯒꯥꯏ ꯃꯥꯏꯁꯦ ꯑꯗꯨ ꯁꯔꯨꯛꯇꯤꯅꯦ ꯅꯔꯤꯜ ꯂꯩꯔꯗꯤ ꯇꯝꯄꯥꯛꯇ ꯂꯥꯛꯑꯣ ꯇꯝꯄꯥꯛꯇ ꯆꯤꯡꯗ ꯉꯥꯛꯇ ꯂꯥꯛꯑꯒ ꯉꯥꯛꯇꯅꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯅꯩꯔꯤꯗꯣ ꯀꯣ ꯅꯣꯏꯁꯨ ꯇꯝꯄꯥꯛꯇ ꯈꯔ ꯂꯥꯛꯑꯒꯀꯣ ꯍꯨꯔꯥꯟꯅꯔꯛꯑꯒ ꯃꯍꯨꯠꯇ ꯐꯣꯡꯉ ꯂꯥꯛꯑꯣ ꯀꯣ ꯀꯩꯝꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯔꯤꯝ ꯌꯥꯎꯔꯝꯃꯣꯏ ꯂꯥꯛꯑꯣ ꯂꯩ ꯑꯃ ꯄꯥꯏ ꯌꯩꯊꯠꯅꯁꯤ ꯂꯥꯎ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯔꯤ ꯆꯦꯕꯤꯀꯥ ꯍꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯣꯏ ꯆꯦꯕꯤꯀꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯅꯣꯏ ꯆꯦ ꯊꯣꯏꯕꯤ ꯍꯣꯏ ꯀꯩꯀꯥꯁꯦ ꯑꯝꯇ ꯎꯈꯤꯗꯕ ꯀꯨꯏꯔꯦꯍꯦ ꯅꯣꯏ ꯇꯣꯝꯄꯣꯛꯇꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯦ ꯅꯣꯏ ꯇꯣꯝꯄꯣꯛꯇꯤ ꯅꯣꯏ ꯁꯣꯅꯦꯠ ꯍꯣꯏꯒ ꯂꯩꯃꯤꯟꯅꯍꯧꯔꯤꯕꯅꯦ ꯃꯣꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯒꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩꯗꯤ ꯆꯪꯗ꯭ꯔꯦ ꯍꯟꯗꯛ ꯑꯩ ꯐꯔꯛ ꯇꯥꯔꯅꯤꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯀꯩꯅꯣ ꯂꯩꯈꯤꯒꯦꯅ ꯑꯩ ꯃꯇꯝ ꯈꯔ ꯃꯃꯥꯡꯗ ꯈꯔ ꯆꯪꯉꯨꯏꯕꯀꯣ ꯑꯗꯩꯗ ꯅꯣꯏ ꯇꯣꯝꯄꯣꯛꯒ ꯄꯨꯜꯂꯝꯃꯤ ꯅꯣꯏ ꯇꯣꯝꯄꯣꯛꯇꯤ ꯅꯩꯈꯥꯏꯍꯧꯔꯦꯍꯦ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯃꯤ ꯑꯣꯏꯔꯝꯗꯦ ꯁꯥ ꯑꯣꯏꯔꯝꯃꯦ ꯃꯩꯇꯩ ꯍꯨꯔꯥꯟꯕ ꯀ꯭ꯂꯦꯟ ꯑꯣꯏ ꯀꯤꯝꯀꯤꯝ ꯍꯥꯎꯀꯤꯞ ꯅꯣꯏꯁꯦ ꯃꯩꯇꯩꯅꯅꯦ ꯀꯣ ꯆꯪꯖꯐꯝ ꯄꯤꯗꯅꯅꯦ ꯐꯖꯅ ꯂꯩꯔꯤꯕꯅꯤ ꯀꯣ ꯁꯥ ꯑꯣꯜꯂꯝꯃꯦ ꯍꯩ ꯁꯥꯗꯤ ꯅꯣꯏꯅꯤꯅꯦꯍꯦ ꯅꯣꯏꯕꯣ ꯁꯥꯗꯤ ꯅꯣꯏꯅꯤꯅꯦꯍꯦ ꯅꯣꯏꯅ ꯁꯥ ꯑꯣꯟꯈꯤꯕꯁꯦ ꯀꯃꯥꯏꯅ ꯑꯣꯟꯈꯤꯕꯅꯣꯅꯦꯍꯦ ꯃꯩꯇꯩꯗꯤ ꯁꯥ ꯑꯣꯟꯗꯦꯅꯦ ꯀꯣ ꯁꯥ ꯑꯣꯟꯈꯤꯕꯁꯦ ꯅꯣꯏꯅꯤꯅꯦ ꯁꯥꯁꯦ ꯀꯃꯥꯏꯅ ꯑꯣꯟꯈꯤꯕꯅꯣ ꯅꯣꯏꯕꯣ ꯍꯨꯏꯅ ꯊꯤ ꯆꯥꯕꯗꯒꯤ ꯑꯣꯟꯈ꯭ꯔꯤꯔꯅꯦ ꯍꯥ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏꯁꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯝꯒꯗꯕꯖꯥꯠꯅꯦ ꯑꯗꯣ ꯅꯣꯏꯁꯦ ꯍꯨꯏꯅꯤꯅ ꯅꯣꯏꯁꯦ ꯊꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯆꯥꯔꯨꯕꯗꯒꯤ ꯅꯣꯏꯁꯦ ꯑꯣꯟꯈꯤꯕ ꯃꯥꯜꯂꯦ ꯀꯤꯝꯀꯤꯝ ꯍꯥꯎꯀꯤꯞ ꯀꯣ ꯑꯗꯨꯝꯗꯤ ꯐꯖ ꯍꯥꯏꯅꯤꯡꯉꯤ ꯀꯣ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯀꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯀꯣ ꯅꯣꯏꯒꯤ ꯅꯣꯏꯒꯤ ꯄꯣꯛꯅꯐꯝ ꯅꯣꯏꯒꯤ ꯅꯄꯥ ꯅꯄꯨꯅ ꯊꯝꯃꯝꯕ ꯂꯝꯗꯤ ꯅꯠꯇꯦ ꯀꯣ ꯅꯣꯏ ꯅꯄꯥ ꯅꯄꯨꯅ ꯊꯝꯃꯝꯕ ꯂꯝꯗꯤ ꯅꯠꯇꯦ ꯀꯣ ꯑꯗꯨꯅ ꯅꯣꯏꯅꯅꯦ ꯄꯣꯡꯐꯥꯎ ꯁꯥꯒꯅꯨꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯦꯟꯃꯥꯔꯗꯀꯣ ꯅꯣꯏꯒꯤ ꯖꯥꯇꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯃꯊꯨꯟ ꯊꯥꯡꯉ ꯆꯦꯜꯂꯒ ꯃꯅꯤꯄꯨꯔꯗꯁꯨ ꯈꯔ ꯆꯦꯟꯁꯤꯜꯂꯒ ꯅꯣꯏꯒꯤ ꯀꯣ ꯇꯧꯔꯤꯗꯅ ꯀꯣ ꯀꯨꯏꯔꯣꯏ ꯀꯣ ꯃꯇꯝ ꯑꯃꯗꯅꯦ ꯅꯣꯏꯁꯨꯅꯦ ꯃꯥꯡꯈꯤꯗꯨ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯣꯏ ꯁꯥ ꯃꯔꯛꯇ ꯂꯩꯇꯥꯔꯗꯤ ꯀꯣ ꯅꯣꯏꯁꯦ ꯃꯤꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅꯅꯦ ꯅꯣꯏꯁꯨ ꯁꯥ ꯑꯇꯣꯟꯕ ꯁꯥ ꯑꯃꯗꯤ ꯖꯤꯕ ꯑꯃꯗꯤ ꯑꯣꯏꯅꯤꯅꯅꯦ ꯀꯣ ꯎꯆꯦꯛꯅ ꯐꯅ ꯋꯥꯡ ꯄꯥꯏꯇꯥꯥꯔꯒꯁꯨꯀꯣ ꯍꯨꯏ ꯍꯧꯗꯣꯡꯅꯗꯤ ꯑꯗꯨꯝ ꯍꯥꯠꯂ ꯑꯗꯨꯝ ꯆꯥꯕꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯣ ꯀꯣ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯕꯗꯤ ꯁꯥꯒꯅꯨ ꯀꯣ ꯅꯣꯡꯁꯥ ꯁꯥꯁꯤꯅꯅꯦ ꯀꯣ ꯐꯥ ꯆꯥꯊꯣꯛꯈꯤꯅꯤ ꯑꯗꯨꯝꯗꯤ ꯀꯥꯎꯒꯅꯨ ꯀꯣ ꯇꯣꯝꯄꯣꯛ ꯅꯩꯈꯥꯏꯔꯦ ꯍꯥꯏꯔꯣ ꯆꯦ ꯊꯣꯏꯕꯤ ꯍꯣꯏ ꯑꯗꯨꯝ ꯂꯩꯔꯤ ꯅꯣꯡꯃ ꯄꯨꯟꯁꯦ
ꯎꯅꯕꯁꯨ ꯀꯨꯏꯔꯦꯅ ꯍꯣꯏ ꯍꯣꯏ ꯎꯅꯁꯦ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯥꯎꯕꯤ ꯐꯖꯅ ꯅꯣꯡꯃ ꯐꯖꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯒꯤ ꯀꯤꯝ ꯍꯥꯎꯀꯤ ꯅꯣꯏꯅ ꯂꯥꯟꯁꯦ ꯍꯧꯔꯝꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯩ ꯀꯤꯡꯀꯤꯝ ꯍꯥꯎꯀꯤ ꯅꯪꯕꯨ ꯅꯃꯤꯠꯁꯨ ꯇꯥꯡꯉꯕ ꯅꯅꯥꯁꯨ ꯄꯪꯉꯕ꯭ꯔꯣꯅꯦ ꯑꯩ ꯀꯣꯛꯇꯨꯕꯨ ꯑꯝꯇꯪ ꯈꯜꯂꯨꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯇꯥꯜꯂꯒ ꯍꯥꯠꯅꯈꯤꯕꯗꯣ ꯅꯣꯏ ꯈꯪꯉꯨꯅꯦ ꯃꯩꯇꯩꯗ ꯀꯅꯥꯅ ꯍꯥꯟꯅ ꯅꯣꯏ ꯌꯨꯝ ꯃꯩ ꯊꯥꯒꯦ ꯅꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯕ ꯂꯝꯗꯨꯗꯒꯤꯅꯤ ꯅꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯈꯤꯕꯗꯣ ꯀꯥꯎꯅꯨꯅꯦꯍꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨꯝ ꯂꯩꯔꯤꯃꯤꯅꯦꯀꯣ ꯀꯣꯛꯇꯣ ꯌꯥꯎꯗꯕ ꯇꯧꯅꯨ ꯄꯛꯇꯩ ꯇꯩꯁꯜꯂꯛꯀꯅꯨꯅꯦꯍꯦ ꯀꯣ ꯇꯥꯅꯤꯡꯗꯦꯅꯦ ꯅꯣꯏꯗꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯂꯩꯕꯒꯨꯝꯅ ꯆꯞ ꯃꯥꯟꯅꯔꯦ ꯃꯤ ꯅꯨꯡꯁꯤꯗꯀꯣ ꯅꯣꯏꯁꯦ ꯄꯨꯈ꯭ꯔꯤꯗ ꯉꯥꯗꯧꯅ ꯂꯩꯕ ꯅꯠꯇꯦꯌꯦ ꯀꯣ ꯅꯣꯏꯅꯅꯦ ꯆꯤꯡꯗ ꯂꯩꯌꯦꯅ ꯂꯩꯔꯤꯗꯨꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯉꯝꯈꯩꯒꯤ ꯁꯝꯕꯟꯗꯅꯦ ꯎꯆꯦꯛꯅ ꯇꯣꯡꯕꯒꯨꯝꯅꯤ ꯎꯆꯦꯛꯅ ꯇꯣꯡ ꯇꯥꯔꯒꯗꯤꯀꯣ ꯂꯥꯎꯏꯅ ꯀꯥꯞꯊꯔꯛ ꯇꯥꯔꯦ ꯀꯣ ꯅꯣꯏꯅꯅꯦ ꯆꯤꯡꯗꯣꯟꯗ ꯂꯩꯔꯒ ꯅꯣꯏ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥ ꯑꯗꯨꯝ ꯎꯔꯕ ꯀꯣ ꯅꯣꯏꯅꯅꯦ ꯄꯥꯏꯁꯤꯜꯂꯒ ꯇꯣꯡꯉꯤ ꯅꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯗꯣꯟꯗꯨꯅꯅꯦ ꯃꯅꯤꯄꯨꯔꯒꯤꯅꯦ ꯁꯝꯕꯜ ꯃꯌꯥꯗ ꯈꯔ ꯂꯩꯕꯀꯣ ꯁꯝꯕꯜ ꯃꯌꯥꯗ ꯂꯩꯔꯒꯅꯦ ꯍꯪꯒꯥꯝ ꯃꯔꯨ ꯇꯝꯄꯥꯛ ꯈꯩꯒꯗꯅ ꯍꯤꯡꯒꯣꯜꯗ ꯍꯨꯟꯕꯗꯣ ꯈꯔ ꯅꯥꯊꯤꯕꯣꯡ ꯆꯥꯕꯩ ꯆꯪꯉꯛꯄꯗꯅꯦ ꯀꯣ ꯂꯥꯎꯏꯅ ꯄꯥꯜꯂ ꯁꯤꯌꯦꯕꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒ ꯆꯞ ꯃꯥꯟꯅꯩꯒꯅ ꯅꯥꯎꯕꯤ ꯍꯣꯏ ꯀꯤꯝ ꯑꯗꯨꯗꯤ ꯅꯣꯏ ꯏꯁꯤꯡ ꯐꯤꯁ ꯀꯔꯝ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯐꯤꯁ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥꯀꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯝꯗꯤ ꯈꯪꯉꯨ ꯀꯣ ꯑꯗꯒꯤ ꯄꯥꯎꯅꯤꯌꯣ ꯀꯨꯀꯤ ꯅꯇꯤꯔꯥ ꯄꯥꯎꯅꯤꯌꯣ ꯅꯪꯗꯤ ꯅꯊꯨꯔꯥ ꯃꯤ ꯎꯁꯤꯠꯇ꯭ꯔꯤ ꯅꯇꯤꯔꯌꯦ ꯅꯪꯗꯤ ꯀꯨꯀꯤ ꯊꯤ ꯑꯔꯝꯕꯝ ꯃꯣꯏ ꯀꯨꯀꯤ ꯁꯥ ꯃꯣꯏꯁꯦ ꯀꯨꯀꯤ ꯁꯥ ꯈꯔ ꯆꯪꯉꯛꯑꯦ ꯀꯔꯤ ꯃꯔꯣꯟ ꯈꯪꯗꯦ ꯅꯠꯇꯤꯔꯥ ꯅꯠꯇꯤ ꯀꯨꯀꯤ ꯊꯨꯑꯣ ꯑꯦ ꯑꯥꯔꯒꯤ ꯀꯩꯅꯣ ꯂꯨꯈꯥꯛ ꯆꯒꯨꯝꯖꯥ ꯊꯤꯕꯨ ꯆꯥꯕ꯭ꯔ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯑꯦ ꯑꯥꯔꯒꯤ ꯅꯣꯏꯗꯤ ꯍꯟꯗꯛ ꯅꯣꯏꯗꯤ ꯊꯤꯕꯨ ꯆꯥꯏ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯊꯤ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯅꯣꯏ ꯂꯣꯟꯕꯁꯨ ꯃꯊꯧ ꯈꯪꯗꯦ ꯊꯤꯒ ꯈꯔ ꯆꯥꯁꯤꯜꯂꯨꯕ ꯃꯥꯜꯂꯦ ꯅꯣꯏ ꯄꯥꯎꯅꯤꯌꯣ ꯀꯨꯀꯤ ꯅꯪꯗꯤ ꯑꯦ ꯑꯥꯔꯒꯤ ꯁꯦꯕꯥꯒ ꯆꯠꯇ꯭ꯔꯅꯦ ꯑꯦ ꯑꯥꯔ ꯁꯦꯕꯥ ꯆꯠꯂꯣ ꯍꯜꯂꯛꯄ ꯃꯥꯜꯂꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯒ ꯊꯥꯖꯤꯜꯂꯛꯏꯁꯦ ꯀꯤꯝ ꯍꯥꯎꯀꯤꯞ ꯑꯅꯦ ꯈꯥ ꯏ ꯑꯣ ꯀꯔꯤ ꯃꯔꯣꯜꯅꯣ ꯑꯅꯦꯛ ꯈꯥ ꯑꯣꯏꯌꯦꯗꯤ ꯀꯌꯥꯝ ꯀꯟꯅ ꯌꯩꯔꯛꯑꯒꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛꯀꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯀꯤꯝ ꯍꯥꯎꯀꯤꯞ ꯇ꯭ꯔꯨꯝ ꯃꯨꯕ ꯇ꯭ꯔꯨꯝ ꯃꯨꯕ ꯀꯨꯀꯤ ꯆꯥꯊꯣꯛꯑꯣ ꯇ꯭ꯔꯨꯝ ꯃꯨꯕ ꯑꯦ ꯑꯥꯔꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯃꯁꯛꯇꯨꯒ ꯑꯦ ꯑꯥꯔ ꯃꯆꯥ ꯃꯁꯨ ꯈꯔ ꯌꯥꯡꯉꯛꯏ ꯅꯪ ꯀꯣꯏ ꯃꯤ ꯀꯌా ꯁꯤꯈ꯭ꯔꯦ ꯀꯔꯤ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯅꯪ ꯈꯣꯏ ꯃꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯤꯕꯗꯤ ꯑꯗꯨꯝ ꯁꯤꯔꯝꯒꯅꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯁꯤꯔꯝꯒꯅꯤ ꯅꯣꯏꯗꯤ ꯄꯠ ꯄꯨꯝꯗꯅ ꯈꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯅꯣꯏꯗꯤ ꯉꯥꯔꯤꯁꯨ ꯆꯥꯕ ꯐꯪꯗ ꯅꯣꯏ ꯑꯁꯤꯕꯗ ꯍꯦꯟꯇꯥꯛ ꯑꯣꯏ ꯁꯨꯔ ꯆꯥꯏ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯆꯥꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ ꯊꯤꯁꯨ ꯆꯥꯏ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯇꯧꯁꯜꯂꯨ ꯅꯁꯛꯁꯨ ꯃꯤꯅꯤꯁꯇꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯡꯇ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯝ ꯌꯥꯕꯗ ꯑꯗꯨꯝ ꯆꯥꯛꯄ꯭ꯔꯣꯅ ꯁ꯭ꯀꯨꯜꯒꯁꯦ ꯑꯝꯇ ꯂꯩꯈꯠꯍꯧꯈꯤꯒꯦꯗ ꯀꯣ ꯑꯝꯇ ꯂꯩꯈꯠꯍꯧꯈꯤꯒꯦꯗ ꯂꯩꯈꯠꯍꯧꯈꯤꯒꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯏꯕꯖꯥꯠꯅꯤꯅꯦ ꯀꯤꯝ ꯍꯥꯎꯀꯤꯞ ꯅꯌꯥꯝꯕ ꯕꯤꯔꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯗꯨ ꯅꯠꯇꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯤ ꯅꯠꯇꯦꯗꯅ ꯀꯨꯀꯤꯉꯩꯁꯦ ꯆꯥꯛꯑꯦ ꯂꯣꯏꯔꯦ ꯀꯨꯀꯤ ꯃꯁꯛ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯑꯦꯅꯦ ꯑꯩꯒꯤ ꯂꯥꯏꯁꯦ ꯀꯨꯀꯤ ꯅꯣꯏ ꯍꯤꯡꯉꯤꯕ ꯑꯣꯏꯔꯦ ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦꯅꯦ ꯃꯣꯏꯁꯦ ꯑꯦ ꯑꯥꯔ ꯀꯦꯝꯗꯩ ꯊꯥꯗꯣꯔꯛꯄ ꯃꯥꯜꯂꯦ ꯀꯤꯝ ꯍꯥꯎꯀꯤꯞ ꯑꯩꯈꯣꯏꯗꯤ ꯅꯃꯥꯒꯤ ꯉꯥꯅꯨ ꯆꯥꯔꯦꯗ ꯃꯃꯥꯒꯤ ꯉꯥꯅꯨ ꯆꯥꯔꯦꯗ ꯅꯣꯏꯗꯤ ꯑꯗꯨꯝꯕꯗꯨꯗ ꯆꯥꯔ ꯂꯩꯕꯅꯤꯅꯦ ꯅꯣꯏꯗꯤꯀꯣ ꯅꯣꯏ ꯅꯃꯥꯒꯤꯔꯣ ꯅꯣꯏ ꯂꯧꯊꯣꯛꯑ ꯁꯨꯗꯣꯛꯂꯨꯏꯗꯨꯔꯕꯣ ꯍꯦꯟꯇꯥꯛꯀ ꯁꯨꯔ ꯆꯥꯊꯣꯛꯏ ꯍꯥꯏꯕ ꯑꯦ ꯑꯥꯔꯗꯒꯤ ꯂꯧꯍꯧꯔꯤ ꯑꯦ ꯑꯥꯔꯅ ꯂꯧꯍꯧꯔꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯗ ꯍꯨꯏ ꯇꯤ ꯃꯥꯜꯂꯦ ꯇꯤ ꯃꯥꯜꯂꯦ ꯅꯪꯗꯤ ꯀꯩ ꯃꯥꯜꯂꯝꯗꯣꯏꯕ
ꯅꯣꯏꯗꯤ ꯁꯥꯕꯨ ꯃꯥꯜꯂꯝ ꯀꯔꯤ ꯃꯤꯕꯨ ꯃꯥꯟꯗꯦ ꯅꯣꯏꯗꯤ ꯅꯣꯏꯁꯤꯕꯨ ꯀꯨꯀꯤ ꯅꯣꯏꯁꯤꯕꯨ ꯀꯩ ꯂꯝꯗꯩ ꯂꯥꯛꯄꯅꯣ ꯅꯣꯏꯕꯨ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯩ ꯂꯥꯛꯄ ꯃꯥꯜꯂꯦꯗ ꯅꯣꯏꯁꯦ ꯍꯥꯏꯗꯤ ꯅꯣꯏ ꯈꯜꯂꯨꯅꯦ ꯅꯣꯏ ꯀꯨꯀꯤ ꯅꯣꯏꯁꯦ ꯂꯝ ꯆꯠꯂꯨ ꯈꯨꯗꯤꯡꯗ ꯅꯣꯏꯒꯤ ꯂꯝ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯀꯣ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯅꯄꯥ ꯅꯄꯨꯁꯤꯡꯅ ꯅꯣꯏꯒꯤ ꯂꯝꯁꯨꯝ ꯊꯝꯕꯤꯔꯝꯗꯦ ꯅꯣꯏꯕꯨ ꯀꯔꯝꯕ ꯕꯦꯔꯥꯅꯤ ꯅꯣꯏꯁꯦ ꯑꯁꯦꯡꯕ ꯅꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯣꯏ ꯍꯨꯏꯔꯃꯤ ꯅꯣꯏꯕꯣ ꯊꯤꯁꯨ ꯆꯥꯏ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯅꯣꯏꯕꯨ 70 km ꯈꯛꯇ ꯂꯩꯔꯤꯁꯦ ꯉꯥꯏꯕ꯭ꯔꯣ ꯀꯔꯤ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ 70 ꯀꯦꯝ ꯊꯛꯇ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤ ꯅꯔꯣꯟꯗꯣ ꯁꯨꯅ ꯉꯥꯡꯉꯛꯎꯅꯦ ꯅꯣꯏꯕꯨ ꯉꯥꯏ ꯆꯤꯡ ꯒꯨꯗ 1 day ꯋꯤ ꯒꯤꯞ ꯀꯨꯀꯤꯂꯦꯟ ꯀꯔꯤꯅꯣ ꯃꯣꯏ ꯉꯥꯡꯉꯤꯁꯦ ꯀꯥꯏꯗ ꯀꯨꯀꯤꯂꯦꯟꯅꯣꯃꯤ ꯅꯣꯏ ꯉꯥꯡꯉꯤꯗꯣ ꯁꯣꯏꯅꯗ꯭ꯔꯃꯦꯃꯤ ꯀꯨꯀꯤꯂꯦꯟꯗ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯂꯦꯟ ꯂꯩꯇꯦ ꯅꯣꯏ ꯂꯩꯔꯤꯗꯨꯗꯤ ꯃꯤ ꯂꯝ ꯊꯨꯝꯅꯤ ꯈꯔ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯂꯩꯕ ꯃꯤ ꯂꯝ ꯊꯨꯝꯗꯨꯗꯤ ꯃꯄꯨ ꯂꯥꯛꯄꯅꯤꯅ ꯃꯄꯨ ꯂꯩꯕꯅꯤꯅ ꯇꯛꯈꯥꯏꯔꯛꯀꯅꯤꯌꯦ ꯑꯗꯨꯝꯗꯤ ꯈꯪꯉꯣ ꯍꯥꯏꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗ ꯁꯟ ꯌꯥꯝ ꯆꯪꯁꯤꯜꯂꯒ ꯂꯧ ꯆꯥꯕꯒꯨꯝꯅꯦꯕ ꯂꯧ ꯆꯥ ꯇꯥꯔꯒꯗꯤ ꯁꯟꯁꯤ ꯃꯃꯩꯒ ꯀꯩ ꯊꯥꯡꯅꯒ ꯌꯥꯜꯂꯤꯁꯤꯅ ꯈꯪꯗ꯭ꯔꯣ ꯑꯗꯨꯅ ꯅꯣꯏꯅꯦ ꯀꯨꯀꯤꯂꯦꯟꯗꯤ 1 day ꯀꯩꯅꯣꯗ ꯀꯣ ꯃꯊꯛꯀ ꯊꯝꯃꯦ ꯍꯥꯏꯕ ꯅꯣꯏ ꯅꯄꯥ ꯅꯄꯨꯅ ꯄꯥꯟ ꯃꯥꯏꯔꯦꯟ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯊꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯆꯠꯂꯒꯅꯦ ꯅꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯉꯥꯏꯌꯨ ꯀꯨꯀꯤ ꯅꯣꯏ ꯏꯝꯐꯥꯜ ꯚꯦꯂꯤꯗꯣ ꯄꯨꯈ꯭ꯔꯤꯒꯨꯝꯅꯦ ꯍꯨꯔꯥꯟꯕꯣ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯅꯣꯏ ꯀꯨꯀꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯎꯔꯥ ꯊꯥꯏꯅ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯏꯒꯤ ꯋꯥꯔꯤ ꯐꯖꯕ ꯌꯥꯝ ꯂꯩꯌꯦ ꯅꯣꯏꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯁꯦ ꯄꯨꯈ꯭ꯔꯤꯒꯨꯝꯅꯤ ꯅꯣꯏꯅ ꯈꯜꯂꯤꯗꯨ ꯁꯣꯏꯗ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯣꯏꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯇꯗꯅ ꯐꯤꯕꯧ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯅꯣꯏꯒꯤ ꯅꯨꯄꯤꯒꯩꯗꯣ ꯊꯥꯗꯣꯔꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ BOC ꯃꯌꯥꯁꯤꯗꯀꯣ ꯁꯥꯟꯕ ꯌꯥꯕ ꯁꯥꯟꯇꯣꯛꯑꯝꯃꯒ ꯄꯩꯁꯥ ꯈꯔ ꯑꯐꯪꯕꯗꯨꯅꯒ ꯅꯣꯏꯁꯦ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯒ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯍꯟꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯨꯀꯤ ꯀꯩꯅꯣ ꯏꯝꯐꯥꯜꯁꯦ ꯄꯨꯈ꯭ꯔꯤꯒꯨꯝꯕꯁꯤꯗ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯂꯥꯛꯑ ꯏꯔꯣꯏꯔꯤꯗꯣꯕꯣ ꯀꯣ ꯏꯝꯐꯥꯜꯗ ꯎꯔꯤꯗꯣ ꯅꯣꯏꯒꯤ ꯅꯣꯏ ꯂꯩꯔꯤꯕ ꯆꯤꯡ ꯃꯅꯨꯡ ꯃꯔꯥꯡꯗꯨꯗꯗꯤ ꯎ ꯐꯪꯉꯝꯃꯣꯏ ꯈꯪꯗꯦ ꯅꯣꯏꯗꯤ ꯑꯇꯩꯗ ꯅꯣꯏꯁꯦ ꯐꯣꯡꯉ ꯂꯩꯕꯁꯨ ꯌꯥꯗꯦ ꯃꯦꯟꯃꯥꯔꯗꯁꯨ ꯅꯣꯏꯁꯦ ꯆꯪ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯆꯪ ꯌꯥꯗ꯭ꯔꯦ ꯀꯣꯇꯥꯟ ꯇꯥꯔꯒ ꯍꯥꯠꯄꯗꯣ ꯅꯣꯏ ꯈꯜꯂꯤꯁꯤ ꯍꯨꯔꯥꯟ ꯅꯨꯡꯅꯥꯗ ꯅꯨꯡꯗꯥꯡꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯈꯔ ꯊꯥꯔꯒ ꯃꯩꯇꯩꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯏ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯣꯏ ꯉꯝꯅꯤ ꯁꯤꯅꯤ ꯕꯦꯔꯥꯅꯤ ꯀꯨꯀꯤ ꯅꯣꯏꯕꯣ ꯀꯣꯛꯇꯣ ꯈꯔ ꯈꯟꯊꯧꯅꯦ ꯁꯟꯊꯨꯖꯥ ꯅꯣꯏ ꯀꯩꯅꯣ ꯍꯥꯞꯈꯤꯕꯅ ꯍꯥꯏꯁꯦ ꯀꯔꯤ ꯅꯣꯏ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯗ ꯊꯥꯔꯒ ꯆꯦꯡ ꯋꯥꯟꯕ ꯄꯩꯁా ꯄꯨꯔꯛꯄ ꯆꯥꯕꯒꯤ ꯅꯁꯛꯁꯨ ꯃꯩꯇꯩ ꯊꯨꯟ ꯃꯥꯟꯁꯤꯜꯂꯛꯂꯦ ꯆꯥꯛꯂꯦꯝ ꯆꯥꯕ ꯍꯣꯠꯅꯔꯤꯃꯦ ꯍꯩ ꯑꯩꯈꯣꯏꯗꯤ ꯆꯦꯡꯗꯣ ꯑꯩꯈꯣꯏꯗꯤꯅꯦ ꯐꯖꯅꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯂꯧꯁꯤꯡ ꯎꯔꯒꯅꯦ ꯐꯖꯅ ꯆꯥꯏꯌꯦꯀꯣ ꯅꯣꯏꯗꯤ ꯑꯗꯨ ꯅꯠꯇꯦꯃꯤ ꯅꯣꯏꯗꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯅꯨꯄꯤꯒꯁꯦ ꯑꯝꯇ ꯌꯥꯅꯗꯦ ꯅꯣꯏꯗꯤ ꯀꯔꯥꯏꯗꯩ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕ ꯅꯣꯏ ꯅꯍꯥꯟꯃꯨꯛ ꯍꯥꯟꯅꯒꯤ ꯈꯪꯒ꯭ꯔꯥꯎꯕ ꯆꯤꯡꯗꯩ ꯅꯣꯏ ꯇꯧꯅꯈꯤꯗꯨꯗꯤ ꯅꯣꯏ ꯇꯧꯅꯨꯀꯣ ꯑꯗꯨꯝꯕ ꯇꯧꯅꯨꯀꯣ ꯅꯣꯏꯒꯤ ꯀꯦꯝꯗ ꯅꯣꯏꯅ ꯆꯪꯉꯒ ꯅꯣꯏ ꯅꯨꯄꯤꯉꯩꯅꯀꯣ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯤꯉꯩꯁꯤꯅ ꯈꯔ ꯉꯥꯏꯍꯥꯛ ꯃꯥꯂꯤꯁ ꯅꯨꯡꯂꯤꯁ ꯇꯧꯊꯣꯛꯕꯒꯤ ꯀꯣꯜꯒꯦꯠꯀꯨꯝꯕ ꯇꯪꯒꯪꯒꯨꯝꯕ ꯈꯔ ꯄꯤꯔ ꯅꯣꯏ ꯍꯔꯥꯎ ꯍꯜꯂꯛꯑꯒ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯌꯦ ꯑꯗꯨꯅ ꯎꯔꯦꯗꯅ ꯈꯨꯀꯤꯁꯦ ꯈꯪꯉꯕ ꯑꯁꯤꯒꯨꯝꯕꯅꯦ ꯅꯣꯏꯁꯦ ꯑꯗꯨꯅꯦ ꯅꯣꯏ ꯕꯦꯔꯥꯅꯦ ꯍꯥꯏꯕ ꯅꯣꯏꯁꯦ ꯅꯣꯏꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯅꯣꯏꯁꯦ ꯑꯁꯦꯡꯕ ꯅꯣꯏꯁꯦ ꯅꯣꯏ ꯑꯦꯁꯀ ꯄꯛꯇ꯭ꯔꯤꯕꯅꯤ ꯅꯣꯏꯀꯣ HIV ꯁꯦ ꯅꯣꯏꯗꯗꯤ ꯄꯛꯑꯝꯗꯧ ꯃꯥꯟꯗꯦ ꯌꯦꯟ ꯖꯥꯊꯤꯕ ꯄꯛꯑꯝꯗꯧ ꯃꯥꯟꯗꯦ ꯅꯣꯏꯗꯤ ꯅꯣꯏ ꯏꯁꯣꯔ ꯀꯗꯥꯏꯗ ꯆꯦꯜꯂꯕꯣ ꯅꯣꯏꯒꯤ ꯏꯁꯣꯔ ꯑꯩꯈꯣꯏ ꯉꯣꯟꯗ ꯈꯨꯔꯨꯝꯕ ꯂꯥꯛꯏ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯂꯥꯛꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯁꯣꯔꯅ ꯅꯣꯏꯗ ꯁꯤꯂꯦꯟꯗꯔ ꯇꯧ ꯂꯥꯛꯏꯕ ꯍꯥꯏ ꯅꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯉꯨꯗ ꯁꯣꯏꯗ꯭ꯔꯣ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝ ꯅꯣꯏꯅ ꯃꯩ ꯊꯥꯔꯨ ꯈꯣꯠꯂꯨꯕꯩ ꯇꯧꯗꯅ ꯅꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯉꯩꯒꯗꯣ ꯃꯊꯣꯡ ꯃꯔꯥꯡꯗ ꯁꯦꯄꯔꯦꯠ ꯆꯤꯡꯗꯅ ꯈꯣꯠꯇꯅ ꯇꯧ ꯂꯩꯕꯗꯣ ꯑꯗꯨ ꯅꯣꯏ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯈꯪꯉꯕ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯅꯅ ꯊꯣꯟꯒꯦ ꯊꯣꯜꯂꯣ ꯑꯗꯨ ꯅꯠꯇꯦ ꯀꯤꯝ ꯍꯥꯎꯀꯤꯞ ꯑꯩ ꯍꯥꯎꯀꯤꯞ ꯑꯩ ꯀꯔꯤꯅꯣꯃꯦ ꯀꯔꯤ ꯃꯤꯡꯅꯣ ꯍꯥꯎꯀꯤꯞ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯎꯊꯨꯑꯅ ꯍꯥꯏꯔꯛꯏꯁꯦ ꯈꯪꯉꯕ
ꯅꯣꯏ ꯏꯁꯣꯔ ꯂꯥꯏꯐꯝ ꯂꯩꯇ꯭ꯔꯦꯗꯣ ꯑꯩꯈꯣꯏ ꯏꯁꯣꯔ ꯂꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯂꯥꯏꯐꯝꯗꯤꯅꯦ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯑꯗꯨꯅꯅꯦ ꯅꯣꯏ ꯃꯍꯩ ꯂꯥꯛꯀꯅꯤ ꯀꯣ ꯅꯣꯏꯒꯤꯗꯤ ꯏꯁꯣꯔ ꯑꯁꯦꯡꯕꯁꯨ ꯂꯩꯇꯦ ꯀꯣ ꯅꯣꯏ ꯏꯁꯣꯔ ꯀꯔꯤ ꯑꯁꯦꯡꯕ ꯂꯩꯒꯦꯅꯦ ꯅꯣꯏ ꯏꯁꯣꯔ ꯑꯁꯦꯡꯕ ꯀꯔꯤ ꯑꯁꯦꯡꯕ ꯂꯩꯒꯦꯕ ꯂꯤꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯦ ꯅꯣꯏꯗꯤ ꯅꯣꯏꯗꯤ ꯅꯞꯄꯒ ꯌꯥꯎꯁꯟꯕꯅꯤꯗꯣ ꯅꯞꯄꯒ ꯌꯥꯎꯁꯟꯕꯅꯦ ꯅꯣꯏꯒꯤ ꯑꯁꯦꯡꯕ ꯏꯁꯣꯔꯁꯦ ꯂꯩꯇꯦ ꯂꯩꯇꯦ ꯅꯣꯏ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄ ꯃꯌꯥꯝ ꯃꯌꯥꯝ ꯀꯩꯅꯣ ꯑꯁꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯅꯣꯏꯗꯤ ꯀꯨꯀꯤ ꯅꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯀꯔꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯃ ꯂꯩꯗꯨꯕꯣ ꯅꯣꯏ ꯍꯥꯏꯁꯦ ꯗꯤꯁꯨꯁꯦ ꯗꯤꯁꯨꯗꯣ ꯅꯣꯏꯒꯤ ꯏꯁꯣꯔ ꯅꯠꯇꯦꯀꯣ ꯅꯣꯏ ꯑꯗꯨꯝꯗꯤ ꯀꯥꯎꯍꯦ ꯀꯣ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯗꯤ ꯗꯤꯁꯨ ꯀꯥꯅ ꯀꯔꯤ ꯊꯤ ꯉꯥꯡꯅꯤꯡꯗꯦꯍꯦ ꯀꯣ ꯐꯖ ꯍꯥꯏꯅꯤꯡꯗꯦ ꯀꯨꯀꯤꯁꯤꯡꯒꯤ ꯆꯤꯡ ꯃꯐꯝꯗ ꯍꯣꯜ ꯂꯥꯛꯄꯁꯤꯡ ꯆꯥꯕꯒꯤ ꯅꯕꯨꯛ ꯁꯤꯡꯗꯣ ꯆꯤꯡ ꯃꯅꯥꯛ ꯂꯥꯛꯂꯦ ꯍꯥꯏ ꯅꯣꯏꯕꯨ ꯅꯃꯥꯏ ꯀꯥꯏꯗ꯭ꯔꯦꯅꯦ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯨꯕꯨ ꯅꯣꯏꯒꯤꯅꯦ ꯁꯤꯔꯕ ꯅꯣꯏ ꯍꯥꯏꯁꯦ ꯅꯣꯏꯁꯦꯀꯣ ꯅꯣꯏ ꯑꯉꯛꯄ ꯃꯤꯅꯦ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯅꯣꯏꯒꯤꯗ ꯁꯤꯅꯦꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯅꯣꯏꯒꯤ ꯇꯧꯔꯤꯗꯣ ꯀꯣ ꯊꯤ ꯉꯥꯡꯅꯤꯡꯗꯦ ꯀꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯦ ꯅꯥꯒꯥꯁꯤꯡꯒꯤꯅꯦꯅꯅꯦ ꯂꯩꯕꯅꯤ ꯅꯣꯏ ꯀꯨꯀꯤꯒꯤꯅꯦꯒ ꯈꯜꯂꯤꯔꯣ ꯅꯣꯏꯗꯣ ꯀꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯨꯗꯤꯅꯦ ꯅꯥꯒꯥꯒꯤ ꯃꯩꯇꯩꯒꯤꯅꯦꯅ ꯂꯩꯈꯤꯕꯅꯤ ꯅꯣꯏꯒꯤ ꯅꯠꯇꯦ ꯀꯣ ꯅꯣꯏꯅꯅꯦ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯗꯩ ꯂꯩꯁꯟꯕ ꯀꯣ ꯇꯧꯁꯜꯂꯨ ꯀꯧꯕ꯭ꯔꯨ ꯃꯊꯛꯇꯨꯗꯅꯦ ꯅꯣꯏ ꯐꯤꯔꯥꯡꯒ ꯌꯨꯡꯁꯤꯟꯗꯅ ꯈꯣꯠꯇꯅ ꯅꯣꯏꯒꯤ ꯀ꯭ꯔꯣꯁꯀ ꯌꯨꯡꯁꯤꯟꯗꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯍꯩ ꯂꯥꯛꯀꯅꯤ ꯑꯗꯨꯅꯅꯦ ꯅꯣꯏ ꯀꯨꯀꯤ ꯅꯨꯄꯤ ꯃꯊꯣꯡ ꯃꯔꯥꯡ ꯆꯤꯡꯊꯦꯛꯇꯅ ꯀꯔꯤ ꯂꯥꯏꯅꯣꯁꯨ ꯈꯪꯗ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯅ ꯋꯥꯔꯛꯏꯅꯦ ꯑꯗꯨꯅꯦ ꯈꯥꯎꯅꯨꯍꯦ ꯀꯨꯀꯤ ꯅꯣꯏ ꯀꯣ ꯑꯗꯨꯒꯁꯨ ꯄꯉꯥꯡꯗꯁꯨ ꯉꯥꯡꯉꯤ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯖꯥ ꯅꯣꯏꯁꯦ ꯊꯤꯁꯨ ꯆꯥꯏ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕ ꯇꯜꯂꯦꯕ ꯅꯣꯏ ꯏꯀꯥꯏꯕ ꯋꯥꯔꯤꯒ ꯁꯥꯔꯛꯀꯅꯣꯃꯦ ꯊꯤꯅꯝ ꯅꯝꯃꯒ ꯀꯩꯅꯣ ꯇꯧꯋꯦ ꯅꯣꯏ ꯊꯤꯁꯨ ꯆꯥꯏꯌꯦ ꯅꯣꯏ ꯇꯜꯂꯦꯗ ꯅꯣꯏ ꯑꯁꯦꯡꯕ ꯅꯣꯏꯕꯨ ꯀꯨꯀꯤ ꯅꯣꯏꯕꯨ ꯁꯤꯒꯨꯝꯕ ꯀꯩꯅꯣꯒ ꯑꯝꯇ ꯇꯩꯔꯝꯗꯧ ꯃꯥꯟꯗꯦ ꯅꯝꯊꯤꯔꯝꯒꯅꯤ ꯄꯥꯔꯐ꯭ꯌꯨꯝꯒ ꯑꯝꯇ ꯀꯥꯞꯄꯝꯃꯔꯣꯏꯗ ꯅꯝꯒꯤꯗ ꯌꯥꯝ ꯅꯝꯊꯤꯌꯦꯗ ꯀꯔꯤ ꯃꯅꯝ ꯅꯝꯃꯝꯒꯅꯤ ꯃꯦꯁꯦꯖꯀꯁꯤꯅ ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯅ ꯁꯥꯕ ꯈꯥ ꯂꯤꯔꯣ ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯅ ꯁꯥꯕ ꯈꯥ ꯂꯤꯔꯣ ꯀꯔꯤ ꯃꯔꯣꯜ ꯑꯃ ꯍꯥꯏ ꯃꯩꯇꯩꯂꯣꯟꯕꯨ ꯐꯖꯅ ꯊꯣꯛꯇꯦ ꯀꯔꯤ ꯂꯣꯟ ꯑꯃꯅ ꯉꯥꯡꯉꯩꯗꯣ ꯅꯣꯏ ꯃꯊꯣꯡ ꯃꯔꯝꯗꯕ ꯅꯣꯏ ꯃꯊꯣꯡ ꯃꯔꯝꯗꯕ ꯊꯤ ꯎꯅꯥ ꯈꯦꯠꯄꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯛꯀꯅꯣꯕ ꯈꯪꯉꯕ ꯀꯔꯤ ꯃꯔꯣꯟꯅꯣ ꯈꯪꯗꯦ ꯅꯪ ꯂꯣꯜꯂꯤꯗꯣ ꯈꯪꯉꯕ ꯀꯩ ꯂꯣꯟꯅꯣꯃꯤ ꯅꯪꯕꯣ ꯅꯣꯏꯅ ꯃꯍꯩ ꯐꯪꯖꯔꯕꯗꯣ ꯏꯁꯤꯡ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯈꯥꯎꯈ꯭ꯔꯦ ꯅꯨꯡꯁꯤꯠꯅ ꯅꯣꯏꯒꯤ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯍꯨꯝꯈ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯔ ꯌꯨꯝ ꯍꯨꯝꯕꯗꯨꯗꯤ ꯅꯪ ꯇꯣꯛꯈ꯭ꯔꯣꯃꯤ ꯅꯣꯏ ꯆꯤꯡꯗꯒ ꯅꯤꯡꯒꯥꯏꯗ ꯅꯣꯏ ꯀꯨꯀꯤ ꯃꯌꯥꯝ ꯀꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯉꯥꯟ ꯅꯣꯏ ꯅꯥꯊꯤꯟ ꯅꯥꯒꯥꯔ ꯆꯦꯟꯕꯗꯣ ꯅꯊꯤꯕꯣꯡꯁꯨ ꯆꯥꯅꯤꯡꯉꯥꯏꯗꯤ ꯂꯐꯨ ꯈꯔ ꯆꯥꯔ ꯂꯩ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯂꯐꯨ ꯈꯔ ꯆꯥꯔ ꯂꯩ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯅꯣꯏꯁꯦ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯅꯣꯏꯁꯦ ꯑꯦ ꯑꯥꯔ ꯀꯦꯝꯒ ꯆꯪꯉ ꯇꯨꯝꯃꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯗꯨꯗꯤ ꯅꯣꯏꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤꯀꯣ ꯅꯨꯡꯁꯤꯠꯅ ꯍꯨꯝꯒꯦꯔꯥ ꯏꯁꯤꯡ ꯆꯥꯎꯔꯤꯗꯣ ꯅꯣꯏꯗꯤ ꯅꯔꯝ ꯆꯠꯁꯨ ꯂꯨꯗꯦꯗꯣ ꯄꯣꯄꯤ ꯅꯨꯡꯄꯤ ꯊꯥꯔ ꯆꯤꯡ ꯅꯨꯡ ꯀꯣꯛꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯏ ꯇꯧꯔꯤꯁꯦ ꯑꯋꯥꯕꯗꯤ ꯅꯣꯏꯅ ꯅꯦꯝꯃ ꯍꯦꯟꯅ ꯐꯪꯉꯤꯗꯣꯃꯦ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯇꯝꯄꯥꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦ ꯑꯩꯈꯣꯏꯗꯤ ꯉꯥꯒ ꯐꯥꯔ ꯆꯥꯏ ꯅꯣꯏꯗꯤ ꯀꯗꯥꯏꯗꯤ ꯉꯥ ꯐꯥꯕꯅꯣꯕ ꯅꯣꯏ ꯆꯥꯔꯝꯗ꯭ꯔꯁꯦ ꯅꯌꯨꯝ ꯅꯀꯩꯁꯨ ꯅꯣꯏ ꯇꯦꯛꯇꯅ ꯈꯣꯠꯇꯅ ꯑꯝ ꯇꯧꯕꯗꯣ ꯅꯣꯏꯁꯨ ꯔꯦꯜ ꯏꯁꯇꯥꯏꯠ ꯇꯧꯗꯅ ꯍꯣꯏ ꯈꯔ ꯆꯦꯁꯤꯜꯂꯨꯀꯣ ꯆꯤꯡ ꯅꯤꯡꯒꯥꯏ ꯅꯣꯏ ꯁꯤꯖꯗꯅꯤ ꯎ ꯋꯥꯁꯨ ꯑꯝꯇ ꯍꯧꯗꯦ ꯎ ꯋꯥꯅ ꯈꯔ ꯂꯩꯕꯥꯛ ꯅꯨꯡꯕꯥꯛ ꯈꯔ ꯐꯥꯒꯗꯁꯨ ꯐꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯅꯤꯡꯒꯥꯏ ꯇꯦꯛꯇꯅꯅꯦ ꯅꯣꯏ ꯂꯣꯏ ꯇꯥꯔꯦ ꯆꯤꯡꯗꯨꯁꯨ ꯅꯣꯏ ꯌꯥꯝ ꯀꯨꯏꯅ ꯂꯩ ꯌꯥꯔꯔꯣꯏꯌꯦ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯗ꯭ꯔꯤꯉꯩꯗꯅꯦ ꯁꯦꯟꯅꯤꯡꯗ꯭ꯔꯗꯤ ꯈꯔ ꯊꯨꯅ ꯀꯣ ꯃꯅꯤꯄꯨꯔꯗꯤ ꯊꯥꯗꯣꯛꯑ ꯆꯠꯍꯧꯔꯣ ꯑꯗꯨꯒꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯂꯥꯟꯕꯤꯅꯕ ꯅꯣꯏ ꯀꯨꯀꯤꯂꯦꯟ ꯌꯧꯅꯕ ꯅꯣꯏ ꯀꯨꯀꯤꯂꯦꯟ ꯅꯣꯏ ꯅꯄꯥꯅ ꯄꯨꯒꯤ ꯃꯊꯛꯇ ꯀꯨꯀꯤꯂꯦꯟ ꯂꯩꯕꯗꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤ ꯂꯥꯛꯁꯤꯗ ꯀꯨꯀꯤꯂꯦꯟ ꯃꯥꯏ ꯃꯊꯨꯗꯒꯤ ꯀꯨꯀꯤꯂꯦꯟ ꯑꯃ ꯅꯣꯏ ꯐꯪꯗꯣꯏꯕꯗꯣ ꯑꯦ ꯕꯤ ꯁꯤ ꯈꯪꯗꯕ꯭ꯔꯣ ꯅꯃꯥꯏ ꯃꯊꯨꯒꯤ ꯑꯦ ꯕꯤ ꯁꯤ ꯈꯪꯗꯕ꯭ꯔꯃꯤ ꯊꯨꯒꯤ ꯑꯦ ꯕꯤ ꯁꯤꯔꯃꯤ ꯅꯪꯅ ꯂꯣꯜꯂꯤꯕ ꯅꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥꯏꯗꯨ ꯀꯔꯤ ꯃꯔꯣꯜꯅꯣꯃꯦ ꯃꯩꯇꯩꯂꯣꯟꯗꯨ ꯁꯦꯡꯅ ꯉꯥꯡꯉꯛꯑꯣꯃꯦ ꯍꯥꯏ ꯆꯥꯛꯊꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯩꯇꯔꯗꯤ ꯀꯔꯤꯒꯤ ꯂꯥꯏꯚ ꯇꯧꯕ꯭ꯔꯥ ꯀꯔꯤꯗ ꯇꯧꯕ꯭ꯔꯥꯕꯨ ꯀꯩꯅꯣ ꯂꯥꯏꯚꯇ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯌꯨ ꯆꯥꯛꯊꯣꯛꯑꯣ ꯃꯩꯇꯩꯂꯣꯟꯗꯤ ꯍꯩꯇꯦ ꯂꯥꯏꯚ ꯇꯧꯕ꯭ꯔꯥ ꯅꯃꯥꯏ ꯃꯋꯥꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ꯭ꯔꯥ ꯅꯪꯅ ꯑꯗꯨꯝ ꯃꯊꯧ ꯊꯤꯕꯩ ꯀꯩ ꯇꯥꯏꯒꯦ ꯂꯣꯜꯂꯤꯕ ꯋꯥꯍꯩꯁꯦ ꯃꯅꯤꯄꯨꯔ ꯋꯥꯠ ꯀꯣ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯩꯇꯩꯂꯣꯟ ꯃꯌꯦꯛ ꯑꯗꯨꯅꯦ ꯉꯥꯡꯉꯤꯁꯦ ꯅꯣꯏꯒꯤ ꯃꯔꯣꯟ ꯃꯔꯤ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯕꯗꯨꯗꯤꯅꯦ ꯀꯩꯅꯣꯗ ꯀꯨꯀꯤꯂꯦꯟ ꯅꯣꯏ ꯅꯄꯥꯅꯄꯨꯒꯤ ꯃꯊꯛꯇ ꯊꯝꯃꯝꯃꯦ ꯍꯥꯏꯕꯅꯦ ꯅꯣꯏꯗꯤ ꯂꯝ ꯂꯩꯇꯕꯅꯤꯅꯀꯣ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯩ ꯂꯥꯛꯄꯁꯨ ꯅꯠꯇꯦ
ꯅꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯦ ꯅꯣꯏꯁꯦ ꯀꯔꯤ ꯀꯔꯝꯕ ꯃꯍꯤꯛꯇꯒꯤ ꯑꯣꯜꯂꯦ ꯀꯔꯝꯕ ꯃꯍꯤꯛꯇꯒꯤ ꯑꯣꯜꯂꯛꯏꯅꯣ ꯁꯟꯊꯤꯗꯒ ꯌꯥꯎꯕ ꯊꯤꯒꯣꯕꯤꯗꯨꯅꯒ ꯑꯣꯜꯂꯛꯄ ꯑꯣꯏꯖꯥꯠꯔꯣ ꯀꯔꯤꯅꯣꯃꯤ ꯄꯥꯎ ꯕꯨꯔꯤ ꯑꯍꯥ ꯀꯤꯡꯀꯤꯝ ꯍꯧꯀꯤꯞ ꯑꯩ ꯍꯧꯖꯤꯛ ꯐꯥꯎ ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥ ꯅꯪ ꯏꯝꯐꯥꯜꯗ ꯂꯩ ꯅꯃꯥꯏ ꯃꯊꯨꯗ ꯂꯩꯕ꯭ꯔꯃꯤ ꯅꯪ ꯏꯝꯐꯥꯜꯗ ꯍꯥꯏꯖꯤꯟꯒꯅꯨꯃꯤ ꯅꯪꯕꯣ ꯅꯪ ꯏꯝꯐꯥꯜ ꯀꯥꯏꯗ ꯂꯩꯒꯦꯃꯤꯅ ꯅꯪ ꯀꯪꯂꯥ ꯃꯃꯥꯡ ꯂꯩꯔꯝꯒꯦꯔꯣ ꯍꯌꯦꯡ ꯊꯦꯡꯅꯁꯦ ꯑꯩꯁꯨ ꯍꯥꯏꯒꯠꯂꯛꯀꯦ ꯀꯪꯂꯥꯗꯒ ꯊꯣꯟꯇꯠꯅꯁꯤꯔꯣ ꯑꯗꯨꯒ ꯂꯧꯊꯣꯛꯑꯣ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯅꯪ ꯏꯝꯐꯥꯜꯗ ꯌꯧꯔꯛꯑꯗꯤ ꯅꯪ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯅꯪ ꯊꯣꯡꯉ ꯆꯥꯊꯣꯛꯀꯅꯤꯌꯦ ꯅꯪꯕꯣ ꯀꯨꯀꯤꯁꯦ ꯐꯥꯔ ꯑꯩꯈꯣꯏꯗꯤ ꯊꯣꯡꯉ ꯆꯥꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅꯅꯦ ꯅꯪ ꯁꯤꯖꯩꯁꯤꯅ ꯆꯥꯊꯣꯛꯆꯩꯖꯅꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯅ ꯀꯣꯛ ꯇꯪ ꯁꯝ ꯑꯝꯇ ꯄꯥꯔꯛꯇ꯭ꯔꯦ ꯆꯥꯛꯊꯣꯛ ꯅꯣꯏꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯀꯔꯤ ꯃꯌꯦꯛ ꯂꯩꯒꯦꯃꯤ ꯅꯣꯏꯕꯨ ꯅꯣꯏ ꯀꯨꯀꯤꯒꯤ ꯀꯔꯤ ꯃꯌꯦꯛ ꯂꯩ ꯀꯣꯛ ꯁꯝ ꯂꯥꯏ ꯄꯥꯔꯛꯇ꯭ꯔꯦ ꯅꯃꯥꯏ ꯃꯋꯥꯒꯤ ꯀꯔꯤ ꯃꯍꯤꯛ ꯂꯩꯒꯦꯃꯤ ꯅꯣꯏꯕꯨ ꯍꯥ ꯁꯥꯎꯔꯦ ꯀꯨꯀꯤꯝ ꯍꯥꯎꯀꯤꯞꯁꯤ ꯏꯆꯤꯟ ꯅꯄꯥꯒꯤ ꯌꯨꯝꯗ ꯂꯩꯌꯦ ꯀꯔꯝꯕ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥꯅꯦ ꯅꯣꯏ ꯅꯄꯥ ꯑꯇꯣꯝꯕꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥꯅꯦ ꯑꯥꯔꯒꯤ ꯅꯣꯏ ꯅꯄꯥ ꯑꯇꯣꯝꯕꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯄꯥꯎ ꯕꯣꯔꯤꯁ ꯖꯤꯔꯤꯗ ꯊꯦꯡꯅꯁꯦꯅꯦ ꯖꯤꯔꯤꯗ ꯊꯦꯡꯅꯁꯦ ꯖꯤꯔꯤꯗ ꯊꯦꯡꯅꯅꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ ꯀꯣ ꯊꯣꯂꯤꯗꯥꯟꯁ ꯀꯨꯀꯤ ꯆꯥꯎꯊꯣꯛꯑꯣ ꯅꯣꯏ ꯈꯜꯂꯤꯁꯦ ꯖꯤꯔꯤꯗꯇꯪ ꯖꯤꯔꯤꯗ ꯂꯥꯛ ꯉꯝꯒꯗꯕꯅꯤꯉꯣ ꯖꯤꯔꯤꯗꯁꯨꯅꯦ ꯌꯥꯝ ꯂꯩꯔꯕꯅꯤ ꯀꯣ ꯊꯦꯡꯅꯅꯕ ꯑꯗꯨꯒꯁꯨ ꯑꯩꯉꯣꯟꯗꯒꯁꯨ ꯀꯩꯅꯣ ꯇꯧꯋꯤ ꯃꯤꯅꯥꯏ ꯃꯆꯥꯖꯥ ꯑꯗꯨꯗꯤ ꯅꯣꯏ ꯃꯤ ꯆꯥꯕ ꯃꯦꯇꯥꯏ ꯍꯨꯔꯥꯟꯕ ꯑꯣꯏ ꯃꯤꯇꯩꯕꯨ ꯍꯥꯏꯗꯦ ꯍꯥꯊꯨ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯍꯩꯇꯕ꯭ꯔꯥꯒ ꯍꯥꯊꯨ ꯅꯪꯕꯨ ꯍꯩꯔꯤꯕ꯭ꯔꯥ ꯑꯦ ꯕꯤ ꯁꯤ ꯈꯪꯗꯕ꯭ꯔꯥ ꯅꯪꯅ ꯏꯔꯤꯕ ꯃꯌꯦꯛꯇꯨꯕꯨ ꯃꯩꯇꯩ ꯍꯥꯏꯕꯁꯨ ꯍꯩꯇꯦ ꯃꯦꯇꯥꯏ ꯍꯣꯏ ꯃꯦꯇꯥꯏ ꯀꯧꯕꯗꯤ ꯂꯩꯇꯦ ꯆꯥꯛꯊꯣꯛ ꯀꯣꯀꯤ ꯍꯥꯎꯊꯣꯛꯑꯣ ꯑꯗꯨꯒ ꯉꯥꯏꯁꯤꯡ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯇꯦꯝꯃꯦ ꯅꯠꯇꯦꯃꯦ ꯍꯥꯠꯄꯥꯛ ꯂꯩꯕꯥꯛ ꯅꯪ ꯁꯥꯎꯒꯅꯨ ꯑꯩꯕꯨ ꯀꯔꯤ ꯃꯔꯣꯜꯂꯣꯃꯦ ꯅꯪ ꯇꯧꯔꯨꯅꯨ ꯅꯣꯏ ꯑꯆꯤꯡ ꯅꯨꯡꯗꯨꯗ ꯊꯤꯀꯨꯟ ꯃꯔꯛꯇꯨꯗ ꯂꯣꯟꯅꯧꯃꯦ ꯍꯥꯎ ꯊꯨꯅ ꯖꯦꯡ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗ ꯇꯦꯡ ꯑꯅ ꯉꯥꯡꯉꯣꯃꯦ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯦ ꯅꯪ ꯉꯥꯡꯉꯤꯁꯨ ꯀꯔꯤ ꯋꯥꯔꯤꯅꯣꯃꯦ ꯅꯪꯕꯨ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯕꯣ ꯅꯣꯏꯒꯤ ꯑꯥꯔ ꯀꯦ ꯅꯪ ꯂꯣꯟꯒꯗꯕ ꯂꯣꯟꯗꯨ ꯁ꯭ꯋꯥꯏ ꯂꯣꯜꯂꯛꯀꯅꯣ ꯃꯩꯇꯩꯂꯣꯟꯗꯣ ꯁꯦꯡꯅ ꯉꯥꯡꯉꯣ ꯁꯤ ꯊꯥꯔꯤꯁꯦ ꯅꯣꯏ ꯀꯨꯀꯤꯒꯤ ꯂꯥꯏꯞ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯂꯥꯏꯞꯅꯤ ꯀꯣ ꯉꯥꯡꯅꯩꯁꯦ ꯃꯩꯇꯩꯂꯣꯟ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅꯅꯦ ꯃꯊꯣꯡ ꯃꯔꯝꯗꯕ ꯍꯥꯛꯇꯨ ꯅꯥꯏꯊꯨꯒꯤ ꯖꯦꯡ ꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯣꯏꯒꯤꯅꯦ ꯀꯨꯀꯤ ꯊꯨꯂꯤꯗꯥꯟꯁ ꯀꯥꯡꯕꯨꯒꯤꯅꯦ ꯖꯦꯡ ꯅꯣꯏ ꯀꯥꯡꯕꯨꯒꯤꯅꯦ ꯑꯗꯨꯝꯕ ꯃꯔꯣꯟꯗꯨ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯀꯣ ꯁꯤ ꯂꯥꯏꯞꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯁꯤ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯕꯤꯕꯤ ꯂꯪꯀꯥꯞ ꯊꯤ ꯉꯥꯡꯉꯛꯀꯅꯤꯍꯦ ꯊꯤ ꯉꯥꯡꯉꯛꯀꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯩꯗꯣ ꯃꯥ ꯉꯥꯡꯉꯤꯁꯤꯅ ꯅꯣꯏꯒꯨꯝꯕ ꯃꯤꯠꯁꯨ ꯐꯖꯅ ꯎꯗꯕ ꯅꯨꯄꯥꯁꯦ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯩꯃꯥ ꯑꯩ ꯃꯤꯠ ꯎꯗꯕꯤ ꯅꯪꯗꯤ ꯑꯅꯨꯛꯁꯨ ꯎꯞꯄꯁꯨ ꯐꯪꯉꯝꯃꯣꯏꯗ ꯑꯩꯈꯣꯏꯗꯤ ꯑꯅꯨꯛꯁꯨ ꯎꯞꯄꯤꯗ ꯀꯣ ꯑꯅꯨꯛꯀꯁꯨ ꯎꯞꯄꯦ ꯅꯪ ꯆꯥꯛꯏꯕ꯭ꯔꯥꯃꯦ ꯅꯣꯏꯗꯤ ꯆꯤꯡꯗ ꯑꯅꯨꯞ ꯂꯩꯔꯝꯃꯣꯏꯃꯤ ꯅꯣꯏꯗꯤ ꯑꯅꯨꯞꯁꯨ ꯂꯩꯔꯝꯃꯣꯏꯃꯤ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯃꯦ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯃꯦ ꯅꯣꯏꯁꯦ ꯀꯔꯝꯕ ꯖꯤꯕꯅꯣꯃꯦ ꯅꯣꯏꯕꯣ ꯑꯩ ꯃꯤꯠꯀꯤ ꯅꯪꯅ ꯎꯞꯄꯤ ꯑꯅꯣꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯞꯄꯤꯕ ꯅꯪ ꯈꯩ ꯅꯪꯗꯤ ꯎꯞꯅꯤꯡꯅ ꯎꯞ ꯐꯪꯗꯕꯗꯣ ꯀꯨꯀꯤ ꯆꯠꯊꯣ ꯁꯦꯅꯧ ꯍꯥꯞꯀꯦ ꯀꯔꯤꯅꯣ ꯑꯣꯗꯤ ꯑꯗꯥꯏ ꯀꯔꯤ ꯅꯥꯀꯟꯗ ꯌꯩꯔꯤꯕ꯭ꯔꯅꯦ ꯅꯪꯅ ꯑꯦꯌꯥꯔꯅꯒ ꯌꯩꯕꯤꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕꯒꯤ ꯁꯥꯎꯟꯗꯨꯗꯤ ꯁꯣꯝ ꯊꯥꯗꯣꯔꯛꯀꯅꯨꯗꯅ ꯀꯩꯅꯣ ꯊꯨ ꯀꯨꯀꯤ ꯆꯠꯊꯨ ꯑꯣꯛ ꯊꯤꯐꯥꯏꯀꯣꯟ ꯑꯁꯨꯕꯤ ꯃꯆꯥ ꯀꯁꯨꯕꯤ ꯃꯆꯥ ꯑꯌꯥꯔꯒꯤ ꯃꯊꯨꯅꯥꯏꯅꯕꯤ ꯃꯒꯣꯜꯒꯨꯝ ꯃꯆꯥ ꯆꯥꯛꯊꯣꯛꯑꯣ ꯑꯗꯒꯤ ꯒꯣꯟꯃꯩ ꯅꯥꯒꯥ ꯍꯦꯜꯂꯣ ꯁꯥꯔ ꯍꯦꯜꯂꯣ ꯁꯥꯔ ꯍꯥꯏ ꯕ꯭ꯔꯣ ꯀꯣ ꯁꯦꯅꯤꯌꯣ ꯍꯧꯀꯤꯞ ꯊꯨꯅꯞ ꯇꯩ ꯃꯆꯥ ꯕꯤꯔꯦꯟꯒꯤ ꯍꯨꯏ ꯍꯣꯏ ꯕꯤꯔꯦꯟꯒꯤ ꯍꯨꯏꯗꯤ ꯅꯣꯏꯅꯤꯅꯦꯍꯦ ꯀꯣ ꯕꯤꯔꯦꯟꯒꯤ ꯃꯆꯨꯝ ꯃꯔꯥꯡ ꯈꯔ ꯆꯥꯔꯒ ꯂꯦꯜꯂꯤꯕ ꯅꯣꯏꯕ ꯑꯩꯈꯣꯏꯗꯤ ꯕꯤꯔꯦꯟꯒꯤ ꯃꯆꯨꯝ ꯃꯔꯥꯡꯒꯗꯤ ꯆꯥꯗꯦ ꯀꯣ ꯑꯩꯈꯣꯏ ꯕꯤ ꯖꯦ ꯄꯤꯒ ꯑꯗꯨꯗꯤ ꯃꯋꯥ ꯂꯧꯗꯦ ꯀꯣ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯔꯨ ꯅꯣꯝꯃ ꯏꯁꯥꯅ ꯆꯥꯖꯕ ꯏꯁꯥꯒꯤ ꯏꯔꯟꯅꯀꯣ ꯅꯣꯏꯗꯧꯅ ꯍꯨꯔꯥꯜꯂꯒ ꯆꯥꯗꯤꯌꯦ
비린기 후이디 노니네 비린의 요가나니네 노이제 나닝 가라 땀이도 꾸이러로이 고 꾸이러로이 오마이나가 하이 브로 오마이나가 되게 김김하게 안강금나 빵 사오이네 누이네 망온다 성곰 탁루로 얼마 낭 뭐되게 성곰 가는데 탁해버려 낭 앵원당 타와이제 그 성곰 탁띠네 오자 싸고 이제 짜이네 그 성곰들이 탁띠 그 너희 성곰 너희디 너희 쿠키는 비리 성곰을 선물 가라 탁버려 해놓을 뻥 이스카이는 말이지 김김하게 ARC mapa oi bani na ma mi ga yam palle ko mi masadi mitang base hai mitang mo oi gero noi gi kok tu yaw dra par khang de ne noi bo na na jo ta da par khang de ne noi wakhan mi tang khan tha bo ngam de kaina kuki noi ji bo kayang kui ne lai gi de ge noi ne lai ri ba sing do noi gi na te khang ko ta pa sina mấy tay gì nó lấy bạc có thay này đi lấy đấy chứ chính là gì nó cả cái này nó lấy bạc nuôi đi nè có nuôi à về khép phở là cái này còn nó cá nó ta khai được tiếng này nè mấy tay đắng ta khai được gì nuôi phở nó cá nó nè nuôi chứ ta lắc tiếng này nè nuôi mấy tay nè cái khép ta khai rồi đấy chứ nè nó tuân thẳng đó xem luôn có nó cá nó vùng nè chính được nuôi cái này xong cần rồi thì có nó ấy có nuôi nó cá nó có ta thuộc cho nó xem đi ở đường đi không 100% is cookie minai. Hey, 100% cookie minai ni no je. Ko no je biryani ne, ko no je hati di no je nara ba phara ni ko no je kai hati na kan no je mut khidra na ne. Ki nuai ta thambiri ja ne. Yare nu ai na lai se mayam. Oi bro yam nungai lai se. Kim học is nuộc tận cái story is nuộc tận cái nu cái đằng này là thuli dansa minuai mapo cái minuai cái minuai mapo pasa lu hui cái hui mapo paya bro itu kari maru no me sak thu nang lo li maru no me nang bo nang na ron dei khang di me kari no me nang ngangi du me ku ki sak thu nang ngangi du na ron du bo chok pani da kon ne je wa karam bal de karon de la ko no ndol maru ndu bo ku ki thuli dang snu bo na ngangi du bo seran toran ngang nu ne ko seran toran ngang nu ne ko sinangi mathak ki sam su luina makha da transfer tau khre ne ko chin das hai nang ngang du kar nu ne se sam hauri ne sam ne se sam sini ko noi cookie bo noi cookie ji ngau ro gam tau e noi ji ko ngau e noi bo as noi ji mi mana drap ja ne snua che ga se mo lai bo ma ma s de gi noi ji cookie noi ji mut ki da ji noi ji as pam bo pan ko pa mai ne noi ne khara nungai na khara ji chao kan khara tai do ko ar gi maru marang na khara kan ta ro ga lai do ko noi kui ra kui ra roi da bani noi bu di ko lấy go matam khara lấy go nusi dara wakhan chuai ra ba se ga ai wakhan chuai ji noi ra ai lo ne thulin da ko ki thibai kon ja thi ja ba thi ju sa ya gam dai ko bera ne noi je mi na ti me thi ja ya gam hai thi ja ji bo ki nu thokke is nu nang ngo ko bu kana na thing ga da ge ne nu thu ne isan londa isa londa lakpa ikain isa lakta lakpa karai digi isa lakta lakpa thung nang ngang karai digi lakpa minang isa lakta lakpa khari maru nang ngang do ai gyan mangi mi thung nang ngang do gi ba kari maru nang khang di ngang me dai di karai digi sa tumi kang khar chang jale as yad adre kuki as yadre kuki je karai dagi lak no isol lon kai no is san lon da lak ka isol lon da kai karam isol lon da lai no nang bo as ja ni mai pokita da marun mari jam tai ko lu na hey noi bo kai marun na ngang i jo ba lo ko
Thứ trai ô thôi cái ông khán xa kia đâu ok đấy vòng sao rồi phần ra thi mình trai em cái đó mày phải giúp con số phăng đó này phải giúp chúng pi ra cái này lia mình sẽ đấy là phải giúp cái jam lia mình này bỏ phải giúp cái gì lên thôi phải giúp cái pi đâu rồi nếu bộ chính cái phiên cái hôm đó này kỳ ra phiên phiên chính cái pi rồi phiên chính cái pi cái lòng này người bỏ bỏ rồi đi perfume cái xài mà perfume cái này nó buồn lùi mà đi đâu này nằm thím nó rút lùi đấy còn hai nuôi chứ ok chứ nằm thí ra rút lùi nam đi pom tay của kỳ nuôi kiaคุณงักว่านุกี้นุป้ามาคุณงักภาษาเลกันดามานะฮัลลักปะดามาตู้ดูแลดำเดียนุกุกีนุปีโดใกล้จะเข้าปุ่นว่าหาการแต่สุนทรีแล้วก็เออาเกมได้เสร็จแล้วก็เออาเนี่ยปูกี่ครับก็มาดูกี่ว่าไอ้นี่คนง่ายยังไงแต่ไอ้นุปีโดเออาเนี่ยปูดีเนี่ยกับไปเลยมีไม่เนี่ยปอมแต่ตรงนี่เนี่ยตัวดีเนี่ยต้องมันนับจ้าแต่ตรงนี่เนี่ยก็ไม่ได้จะลันได้ยังไงแต่เนี่ยหน่วยtu là giảng ấy nó tù réo còn hay nữa là chạy chân lùi adu vô đi tàu nín đi phải rất đi qua adu đi phải rất đi qua hay cái hơi không người sẽ an toàn thắp am tàu mà luôn ngắm nó lót tiền ra cuộc kinh ấy chứ qua rồi mà hay giờ lái cái sầm nó phải đúng mà đấy cookie ngasi di asmang nganu ai dama le cookie ngasi dai live sa sa cookie thamoi je wa aseng we ke ha je mi thamoi je ngai ta no pu no ni da seng mo yes adu ga smoi je mi ni gai cookie je ne wa ka tat sa ba khang je mai ge yaw ga khang je marol mo lak ke em cookie ga marol mo lak ke bera ni ko mấy cookie bera ni ko nhưng mà cái đi mà luôn không thì mới luônเลยcookie nuôi nó luôn chứ phải cái máy đó sẽ máy đóใช้ về chăng luôn rồi à cookie ใช้ về chăng thì tạt ta cái ใช้ về chăng chân gì đó đâyบ่cookie nuôi chứ Manipur nuôi nè hình mà này nuôi kia là phương gì chứยามนุ่งไงนะชับเชฟไว้ในหิงเอาไว้ครับจุ่มที่เก่าหนูพออ่างมาใช้ตั้งนี่ไม่ว่าอ่างนะบุกเนี่ยกูขี่ฮัดกันนี่หายไปกันหนูตั้งแต่เลยนี่อาดูแต่มวยในหิงเนี่ยผู้มาดีพาราการแต่ติเนี่ยนุ่ยเชี่ยก็มีสายนี่เลยก็ได้เกี่ยวกับนุ่ยขันโลก็นุ่ยดีจีนุ่ยเนี่ยจริงเดี๋ยวเลยนุ่ยมีเตยลานได้นุ่ยเลยเป็นชาวบ้านครั้งนึงนะทุนทางนั่งเชี่ยดีตัวอาดูที่เห็นนุ่ยเชี่ยดีครั้งกันแล้วมีนายกูขี่จ้าว่ามีนายกูขี่กี่ทีจ้าบ้าจ้าxả thì có gì ngon ấy là cho chân cái là cái cookie như thế nắp thi đừng có sẵn là nát tu nước thi qua là bây giờ cái nào cookie cái chấm chân cái đó mẹ mấy bữa đi mấy thứ đó không được cookie cái khăn đó mà đấy cái mẹ nó tụi mình lên nữa thôi Hai cookie nói sẽ cái lên thằng ngọc sẽ tốt thằng đó bro cookie dễ được thằng đó ra nếu bộ cookie nó không người tung một thằng đó ra là này coi bạn đi gì cái đi chúng ta đấy ai lại đôi sẽ lại cái em hay gì ngắm thằng nó thả ra cái lại và hay như sáng cái mà lấy cookie ngay giờ tụi mình lấy nó cầm tao đấy cho nên em ai chỉ đến giờ cookie cái khăn bao giờ gió cái đấy nên cookie giờ hay như cookie cầm miếng cái gì ai hành ra kẹp phải na hoặc là khi lại tụi mình thảo với lại chơi tụi mình đấy à tôi có video đó cookie thảo rất là cái cầm miếng nhám này để có chỉ là cái điều đấy nè rồi mấy ngang này ngắm drama lấy có ai cái ngang này bắt tận rồi mới thôi rồi cho nên hay như đi khai ngân thà cái cookie cái khăn này là cái thì em rồi sẽ là cái em live se lo sen tàu rồi cái đó em support tôi xin biết mà cookie khana sum live tôi sum khana duri đó nè ai live tôi tàu thara cái đó đó nè em like comment
ꯁꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯣ ꯄꯨꯟꯅ ꯅꯩꯈꯥꯏꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯗꯤ ꯊꯝꯃꯒꯦ ꯑꯩ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯖꯥ ꯊꯝꯅꯔꯕ ꯇꯨꯝꯅꯔꯕ ꯅꯣꯏꯕꯣ ꯅꯣꯏꯁꯨ ꯑꯩꯅ ꯀꯨꯀꯤ ꯒꯨꯗ ꯅꯥꯏꯠ ꯊꯤꯕꯥꯏ ꯀꯣꯟꯖꯥ ꯅꯇꯨꯁꯤꯡꯗꯣ ꯁꯦꯁꯦ ꯂꯣꯏ ꯂꯣꯏ ꯄꯨꯖꯈꯤꯅꯤ ꯀꯨꯀꯤ ꯅꯨꯄꯤꯖꯥ ꯕꯥꯏ ꯕꯥꯏ ꯊꯝꯃꯦ